ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯛꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯛꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯔꯤꯕ ꯁꯨꯔꯖ ꯁꯨꯖꯟ ꯅꯣꯝꯖꯕ ꯌꯥꯝꯅ ꯀꯟꯕ ꯃꯤꯉꯣꯟꯗ ꯀꯌꯥ ꯀꯥꯏꯖꯗꯕ ꯏꯄꯪ ꯄꯪꯖꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯃꯥꯁꯨ ꯁꯣꯟꯖꯤꯜꯂꯛꯂꯤ ꯁꯨꯔꯖ ꯆꯍꯤ ꯑꯗꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ ꯆꯍꯤ 60ꯔꯣꯝ ꯁꯨꯔꯛꯂꯕ ꯄꯥꯈꯪ ꯑꯣꯏꯔꯤꯕ ꯅꯨꯄꯥꯅꯤ ꯃꯍꯥꯛ ꯑꯁꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯗꯨꯗ ꯏꯟꯖꯤꯡ ꯂꯣꯡꯈꯣꯟ ꯇꯧꯗꯨꯅ ꯈꯣꯏꯊꯥ-ꯂꯪꯊꯥ ꯇꯧꯗꯨꯅ ꯉꯥ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝꯅ ꯌꯨꯝ ꯄꯨꯅꯔꯤꯕꯅꯤ ꯃꯥꯗ ꯅꯠꯇꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯗꯨ ꯃꯉꯥꯏ ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯉꯥꯁꯤꯡ ꯑꯗꯣ ꯐꯥꯗꯨꯅ ꯏꯃꯨꯡ ꯄꯨꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯨꯔꯖꯅ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤꯅ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯉꯥ ꯐꯥꯎꯔꯕ ꯃꯇꯨꯡ ꯅꯨꯡꯊꯤꯜ ꯀꯥꯔꯛꯂꯕꯒꯤ ꯇꯨꯡꯗ ꯆꯥꯛꯆꯥꯔꯕꯒꯤ ꯃꯇꯨꯡ ꯄꯥꯠꯇꯨꯗ ꯑꯃꯨꯛ ꯀꯨꯝꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯉꯥ ꯐꯥꯒꯅꯤ ꯑꯁꯨꯝꯅ ꯉꯥ ꯐꯥꯔꯕꯒꯤ ꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯨꯛ ꯄꯨꯈꯠꯂꯛꯇꯨꯅ ꯂꯂꯣꯟꯕꯤꯗ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯨꯔꯖꯅ ꯇꯧꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯍꯥꯛ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯆꯪꯗꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯆꯠꯊꯔꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅꯗꯤ ꯃꯍꯥꯛꯄꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯁꯨꯔꯖꯅ ꯍꯌꯦꯡ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯅꯨꯄꯤꯁꯤꯡ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯊꯥꯛꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯁꯨꯌꯥ ꯌꯥꯔꯝꯗꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯁꯨꯔꯖꯀꯤ ꯃꯄꯥꯕꯨꯡ ꯂꯥꯏꯅꯥ ꯑꯗꯣ ꯀꯟꯕ ꯉꯝꯗꯕꯗꯒꯤ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯄꯥꯕꯨꯡꯒꯤ ꯑꯅꯥꯕꯗꯣ ꯑꯊꯥꯞꯄ ꯁꯍꯔꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯂꯝꯂꯕꯗꯤ ꯐꯔꯝꯕꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯄꯩꯁꯥꯒ ꯂꯩꯇꯕꯒ ꯁꯨꯔꯖꯅ ꯃꯄꯥꯕꯨꯡꯕꯨ ꯂꯥꯌꯦꯡꯅꯅꯕ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯂꯥꯌꯦꯡꯗꯕꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯁꯨꯔꯖꯁꯨ ꯈꯪꯉꯤ ꯃꯄꯥꯕꯨꯡ ꯑꯁꯦ ꯃꯍꯥꯛꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯀꯟꯕ ꯉꯝꯂꯝꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯖꯩ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯁꯦꯟꯐꯝ ꯂꯩꯇꯕꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯗꯣ ꯂꯥꯌꯦꯡꯗꯕꯗꯒꯤ ꯀꯨꯝ ꯂꯩꯅꯥ ꯑꯣꯏꯅ ꯅꯥꯔꯝꯂꯕꯒꯤ ꯇꯨꯡꯗ ꯂꯩꯈꯤꯗꯕꯅꯤ ꯁꯨꯔꯖꯀꯤ ꯃꯄꯥꯕꯨꯡꯅ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯋꯥꯈꯜ ꯂꯩꯅꯥꯅꯔ ꯀꯔꯤꯅꯣ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯟꯅꯅ ꯈꯔꯒ ꯁꯣꯜꯂꯒ ꯂꯩꯕꯒ ꯃꯃꯥ ꯑꯗꯣ ꯃꯈꯣꯏꯒꯤ ꯉꯥ ꯏꯁꯤꯡ ꯇꯥꯕ ꯍꯥꯏꯕꯗꯨꯔ ꯀꯔꯤꯅꯣ ꯀꯔꯤ ꯑꯃꯠꯇ ꯌꯦꯡꯍꯧꯗꯕꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯏꯃꯨꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯁꯨꯔꯖ ꯃꯇꯣꯝꯇ ꯉꯥꯏꯔꯤ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯃꯥ ꯑꯃꯨꯛ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯍꯦꯟꯅ ꯃꯩꯆꯥꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯁꯣꯜꯂꯕꯁꯨ ꯃꯃꯥꯗꯨꯇꯪ ꯂꯩꯖꯔꯝꯂꯕꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯁꯨꯔꯖ ꯇꯧꯐꯝ ꯈꯪꯗꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯣꯏꯈ꯭ꯔꯕꯒꯤꯃꯇꯨꯡ ꯊꯥ 6ꯀꯤ ꯃꯇꯨꯡꯅꯤ ꯁꯨꯔꯖ ꯃꯍꯧꯁꯥꯒꯨꯝ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯟꯖꯤꯡ ꯂꯣꯡꯈꯣꯟ ꯇꯧꯗꯨꯅ ꯈꯣꯏꯊꯥ ꯂꯪꯊꯥ ꯇꯧꯗꯨꯅ ꯉꯥ ꯐꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯉꯥ ꯐꯥꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯒ ꯅꯨꯡꯇꯤꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯄꯥꯠ ꯑꯁꯦ ꯉꯥ ꯏꯔꯩ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯄꯥꯠ ꯑꯁꯤꯅ ꯉꯥ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯀꯔꯤꯒꯨꯝꯕ ꯉꯥ ꯑꯁꯤꯅ ꯐꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯡꯐꯩ ꯆꯠꯁꯤ ꯍꯥꯏꯅꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯨꯔꯖꯇꯤ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯂꯝꯗꯦ ꯃꯍꯥꯛꯇꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯂꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ ꯐꯥꯕꯨ ꯐꯥꯔꯕꯁꯨ ꯐꯥꯕꯨ ꯐꯥꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯍꯤꯡꯂꯒꯦ ꯈꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯈꯣꯏꯊꯥ ꯂꯪꯊꯥ ꯇꯧꯕꯗ ꯉꯥꯁꯨ ꯀꯌꯥ ꯐꯔꯛꯇ꯭ꯔꯕꯅꯤꯅ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯗꯤ ꯑꯁꯨꯝ ꯇꯥꯡꯈꯠꯂꯛꯄꯅꯤꯅ ꯑꯩꯈꯣꯏ ꯑꯊꯥꯞꯄ ꯃꯐꯝꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯔꯨꯔꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯠꯂꯁꯤ ꯍꯥꯏꯅꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯁꯨꯔꯖꯇ ꯅꯍꯥꯛꯁꯨ ꯆꯠꯂꯨꯁꯤꯗꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯁꯨꯔꯖꯅ ꯑꯩꯗꯤ ꯆꯠꯂꯔꯣꯏꯗ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯦ ꯃꯌꯥꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯉꯥ ꯑꯁꯤꯁꯨ ꯏꯇꯣꯝꯇ ꯐꯥꯔꯕꯗꯤ ꯐꯅꯌꯥꯝꯅ ꯐꯥꯔꯅꯤ ꯍꯥꯏꯗꯨꯅꯁꯨ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯗꯣ ꯉꯥ ꯐꯥꯕ ꯂꯣꯏꯔꯗꯨꯅ ꯅꯨꯡꯊꯤꯜ ꯃꯌꯨꯝꯗ ꯀꯥꯅꯔꯛꯂꯦ ꯅꯨꯡꯊꯤꯜ ꯃꯌꯨꯝꯗ ꯀꯥꯔꯛꯂꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯒꯤ ꯇꯨꯡꯗ ꯍꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯨꯔꯖꯀꯤꯗꯤ ꯃꯍꯥꯛ ꯃꯁꯥꯅꯁꯨ ꯑꯃꯨꯛ ꯆꯥꯛ ꯑꯗꯣ ꯊꯣꯡꯖꯒꯗꯧꯔꯤꯕꯅꯤꯅ ꯃꯍꯥꯛꯇꯤ ꯈꯔ ꯊꯦꯡꯊꯔꯤ
mayamna pat jongna khrabasu mahakti haujiksu adumak chak ising saduna kulik wairam sengduna leiri masidegi di mahak numit ado yamna tumning lakpadagi mahak ado ngahak su tumthok duri mahana mikap thorak padati nungthilgi pungani makhai muk taduna leiramle matamadu da surasna isi pung sideni makhai helaga leiramedana aina ngasai ayuk tharamliba lang singdu da changba nga singdu hayeng ayu phawba kaidaba taragati masa loina mak naragani thengna basu tengna amutang kaidaba yadi pung baro amada chalaga lang kaibudu phawbada matam sik kona dana numidangi pung 3 nipan taribani ngasidi baro yoba soide idudi ai latin masaram tang paisin gi bana faise asam na khalaga suras latin masa ama paisale makhet ama hapsalabak tungda mahaki lulang kai bada sijin nagata ba khusu khulai punamak puduna patlom da kumtharakli asam na mahana pa jawpudati nungthil gi pung ahum tasan khri numitu nung tagadori ber karino homsak sai nung sumangi suras ngasi se numinaga kharaga thengbaga nungga muk tasalaklabadi kunga laiga paba haibato hek tawgadori da onthok panida isi sunga he tumtharui asumna mathamoida porpok sakse dona pat adu jawna ba parap lakli mahana asumna pa jawraduna haujikti mahaki hi adu tongduna patlomda hondorakli asumna mahana patlomda hondoklabagi tungda mahana tharamba langsing adu kayanabagi asum mahana honjalai tanja adu ta makhoiga lang kaiminaba miyui singado makoina ngasi di surasta nangdi ngasi di thengida nangi lang singsida ngasai da ki nang lakra haidana mangak thangatana yengbadane aikoi yengamdrabani kayuro adumna hairakpada suras su nodaduna hoi haiduna mahaki lulang singado kaiba hori asumna mahana lulang singado asum kairakpada nongado manglambadi ki makup taba hori suras ngasai makai thoina hena pakaludabani adubu nong tasalakpaduta masado pakhatpa horakli matamadu mayamna suras nong sum mari khikpa horakle aikhoi gidi tangai phadana loisalaklabani nangidi hauda ngari bani na yaroidori ne ko adumna hairakpaduda surasna ai si ngahak su tumthok lure thabak waru buduga langsi laukhlaga hayeng ayuk oina tharani ngasi amuk tharamaroi amuk thadon leirabadi matam jawna mangagani kuino pham masda hanjan tharakpani na nga singsisu singei mafam swaida lang lei haiba khange aduna mafam hongdrabadi nga sisu thuraroi asumna hairakpaduda mayamna era sidagi di nang nga si pekpada loiba narodoribani yengu oikhoi mayamda khajik yen thorakli ba nga keji ahum mari si hayeng aikhoina langphai chakhrabadi nongonda pulap tagadoribani ha adu mayamdu pharaklabadi aikhoina nongonda dum paisa puge hairkadoribani aikhoina langphaidagi halakpada nangna minai misinnaga seba tawdana pat asigi ningthaugo oiraga leramgani ko asumna haiduna mayamado wawanui surasna kadaidagi wanoda onthokpa ngasi phawbada pat asina aibu ichan tanbidi mayamgidi mayam phai aigidi yengu hauji phawbada asukoina lang anihum kairakpase nga mari manga hena fadi khangdre ngasai mayamna kaithokhraba karino asumna hairapudda mayamna suras adumai gadi hainu hei haidun makoi nui asumna wali sana lang kairakpana numidang waramgi pung manga khar helakpa adwaida mayamthi lang kaibal luraduna loina mayumda kanaba horoklei matamadu da makhoi kharana surasta aikhoi su punna harminuna ba ngahak ngaikhu haibro haiduna hangi surasna yarani da mayamna pukhali ba nga du kaithen da pubuda mu nangdaba tare aduna dum hanbiro aisu lang singse kairaga dumak laragada bani amu hana tharamaroi asumna haibu da mayamsu fare adu dia khoi kaithen nangana ba nga singase pukhrage ko haiduna makhoi chatna khri suras mayam ga ngarang wari sanaduna lang kairingadati kaisubu hena khanjaludi adubu hauji maha matomta lang kairakpa asidati yenglu bu khudingda chori pari pangud uba hawraklei mahana hi tongduna lang kairiba mafam adugi akoibada hauriba chorot habung amati kambong laba sing adugi manung aduta asukpa muri ba khara mahan uri madu ubada surasna karino asidi haiduna matomta pakhali masidagidi mahana munna yengsaluragasu mado karisunati urum tabani haiduna maha khangjarai saubing hi honuna langsingdo mathang kairakpada pat aduta chorop lauba makhol kaya matari matamadu surasna nga mongliboi khali asumna chorop lauramlaga mahaki manaktasu laurakhi matamadu tariba khonjal adomda surasna satlai thoktuna yengi
ꯑꯗꯨꯕꯨ ꯀꯔꯤꯃꯠꯇꯗꯤ ꯎꯗꯦ ꯃꯝꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯁꯨꯔꯦꯁ ꯃꯍꯥꯛꯅ ꯂꯥꯡ ꯀꯥꯏꯔꯤꯕꯗꯣ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯂꯥꯇꯦꯟ ꯑꯗꯣ ꯁꯨꯈꯠꯇꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯡ ꯀꯥꯏꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯄꯥꯠ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯍꯥꯏꯕꯗꯤ ꯁꯨꯔꯦꯁꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯇꯛꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯨꯔꯦꯁꯅ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣꯅꯦ ꯄꯥꯠ ꯃꯌꯥꯏꯁꯤꯗꯕꯨ ꯅꯨꯄꯤ ꯑꯃ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯁꯤꯕꯣ ꯀꯅꯥꯒꯤ ꯎꯆꯦꯛꯅꯣꯅꯦ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯥꯟꯕ ꯃꯈꯣꯜ ꯑꯃ ꯂꯩꯕꯗꯨꯕꯣ ꯃꯗꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯨꯔꯦꯁꯇꯣ ꯂꯥꯡ ꯑꯁꯨꯝ ꯀꯥꯏꯔꯤ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯈꯟꯖꯔꯕꯁꯨ ꯃꯊꯃꯣꯏꯗꯗꯤ ꯑꯃꯨꯛꯇꯣꯏꯕ ꯁꯥꯎꯕꯤꯡ ꯂꯥꯎꯔꯕꯅꯤ ꯃꯌꯨꯝꯗ ꯍꯟꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯡ ꯃꯊꯪ ꯀꯥꯏꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯍꯦꯟꯖꯜꯂꯛꯂꯤ ꯆꯥꯎꯌꯦꯡꯉꯒ ꯂꯥꯡꯁꯤꯡ ꯑꯗꯨ ꯀꯥꯏꯔꯒ ꯃꯍꯥꯛ ꯌꯨꯝꯗ ꯑꯣꯏꯅ ꯉꯥꯁꯤꯡ ꯑꯗꯣ ꯃꯟꯖꯔꯨꯔꯒꯦ ꯈꯜꯂꯗꯨꯅ ꯄꯔꯞ ꯂꯥꯡꯁꯤꯡ ꯑꯗꯨ ꯂꯧꯈꯠꯂꯛꯂꯤ ꯑꯗꯨꯒ ꯂꯨꯁꯤꯡ ꯑꯗꯨꯁꯨ ꯀꯥꯕꯛ ꯀꯥꯏꯔꯒ ꯒꯤꯠ ꯅꯝꯁꯤꯟꯗꯨꯅ ꯊꯅꯝꯂꯕ ꯃꯇꯨꯡ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯛꯄ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯌꯨꯝ ꯇꯝꯅ ꯍꯤ ꯑꯗꯣ ꯖꯔ ꯍꯣꯜꯂꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯤ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟ ꯖꯧꯔꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯪꯂꯝꯕ ꯅꯣꯡꯁꯨ ꯖꯔ ꯍꯥꯏꯗꯣꯛꯈꯤꯗꯨꯅ ꯊꯥꯕꯜꯅ ꯄꯨꯡꯂꯪ ꯂꯪꯈ꯭ꯔꯤ ꯑꯁꯨꯝꯅ ꯁꯨꯔꯦꯁꯅ ꯂꯥꯇꯦꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯤ ꯃꯊꯛ ꯑꯗꯨꯗꯒꯤ ꯂꯥꯡ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯀꯥꯈꯠꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯇꯥꯃꯣ ꯀꯔꯤꯝꯇ ꯍꯪꯖꯒꯦꯕ ꯏꯕꯦꯝꯃ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯄꯥꯠꯁꯤꯗ ꯅꯈꯣꯏꯒꯤ ꯕꯕꯥꯍꯣꯏ ꯀꯔꯤꯍꯣꯏ ꯀꯥꯔꯛꯇꯕꯒ ꯌꯥꯎꯕ꯭ꯔꯣ ꯅꯠꯇꯤꯌꯦ ꯑꯩ ꯀꯩꯅꯣꯝꯇ ꯃꯇꯦꯡ ꯑꯝꯇ ꯂꯧꯖꯒꯦ ꯇꯧꯕ ꯍꯥꯏꯌꯨ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯁꯨꯔꯦꯁꯅ ꯍꯪꯂꯨꯕꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯍꯥꯛ ꯑꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯖꯒꯥ ꯑꯃꯗꯒꯤꯅꯤ ꯄꯥꯠ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯐꯨꯝ ꯃꯊꯛꯇ ꯁꯥꯕ ꯌꯨꯝ ꯑꯃꯗꯒꯤꯅꯤ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯑꯃꯨꯛꯀ ꯊꯤꯟꯕꯤꯔꯝꯃꯨ ꯈꯨꯗꯣꯡꯆꯥꯗꯕꯒꯤꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯨꯔꯦꯁꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯄꯥꯠ ꯑꯁꯤꯗꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯨꯝꯕ ꯑꯆꯧꯕ ꯄꯥꯠ ꯑꯃꯁꯨ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗꯕꯨ ꯃꯥꯅ ꯌꯨꯝ ꯑꯃ ꯁꯥꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯝꯗꯧꯔꯤꯗꯅꯣ ꯏꯕꯦꯝꯃ ꯅꯪꯒꯤꯁꯤꯕꯨ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯦꯕ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯅ ꯂꯩꯔꯝꯒꯗꯕ ꯖꯒꯥ ꯑꯗꯣ ꯃꯍꯥꯛꯅ ꯃꯐꯝ ꯇꯥꯛꯂꯤꯕ ꯃꯐꯝ ꯑꯗꯣ ꯁꯨꯔꯦꯁꯅ ꯉꯁꯥꯏ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯡ ꯀꯥꯏꯔꯤꯉꯩꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕ ꯑꯗꯨꯋꯥꯏꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯁꯨꯔꯦꯁꯅ ꯐꯔꯦ ꯏꯕꯦꯝꯃ ꯀꯥꯈꯠꯂꯣ ꯑꯩ ꯊꯤꯟꯕꯤꯔꯝꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯕꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯗꯣ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯍꯜꯂꯕꯒꯤ ꯇꯨꯡꯗ ꯁꯨꯔꯦꯁꯅ ꯍꯤ ꯑꯗꯣ ꯍꯣꯟꯗꯨꯅ ꯂꯥꯛꯂꯤ ꯍꯤ ꯍꯣꯟꯅ ꯁꯨꯔꯦꯁꯀꯤ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯃꯃꯥꯏ ꯑꯁꯤꯗ ꯐꯤ ꯑꯁꯤꯅ ꯀꯨꯞꯊꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯃꯧꯒ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯩ ꯏꯇꯣꯝꯇ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯑꯣꯏꯒꯤ ꯁꯤꯜꯂꯛꯂꯤꯕ ꯂꯤꯂꯥꯔ ꯈꯪꯗ꯭ꯔꯦꯗ ꯑꯁꯨꯝꯅ ꯁꯨꯔꯦꯁꯅ ꯃꯊꯃꯣꯏꯗ ꯈꯟꯅ ꯍꯤ ꯑꯗꯣ ꯑꯁꯨꯝ ꯍꯣꯜꯂꯛꯏ ꯑꯗꯨꯒ ꯀꯗꯣꯝꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯁꯣꯝꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ hi ꯑꯗꯨꯒꯤ ꯂꯝꯕꯤ ꯇꯥꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯨꯔꯦꯁ ꯑꯁꯨꯝ ꯍꯣꯜꯂꯛꯄꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯔꯦ ꯌꯧꯔꯦ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯐꯨꯝ ꯃꯊꯛ ꯑꯃꯗ ꯃꯍꯥꯛ ꯀꯥꯈꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯁꯨꯔꯦꯁꯅ ꯀꯔꯤꯅꯣꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯃꯁꯤꯗꯕꯨ ꯃꯤ ꯇꯥꯕ꯭ꯔꯅꯦ ꯄꯥꯠꯁꯤꯗꯗꯤ ꯀꯅꯥꯝꯇ ꯃꯤ ꯇꯥꯗꯕꯅꯤꯗ ꯃꯁꯤ ꯚꯨꯠꯀ ꯑꯣꯏꯔꯝꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯨꯔꯦꯁ ꯅꯨꯄꯤ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯍꯤ ꯑꯗꯨ ꯍꯣꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯗꯣꯔꯛꯏ ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯣꯝꯗ ꯑꯃꯨꯛꯀꯁꯨ ꯀꯦꯊꯔꯒ ꯌꯦꯡꯂꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯑꯗꯨꯃꯛ ꯎꯈꯤꯗ꯭ꯔꯤ ꯁꯨꯔꯦꯁꯅ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯄꯥꯠ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯍꯤ ꯑꯗꯣ ꯍꯣꯜꯂꯛꯈꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯗꯥꯡ ꯈꯛꯇꯃꯛꯅꯤ ꯃꯍꯥꯛꯅ ꯎꯖꯍꯧꯔꯤꯕ ꯃꯗꯨꯁꯤꯡꯗꯨ ꯎꯔꯨꯕꯗ ꯁꯨꯔꯦꯁꯅ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯅꯨꯄꯤ ꯑꯗꯣ ꯁꯣꯏꯗꯅ ꯃꯁꯛ ꯐꯖꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯨꯔꯦꯁ ꯃꯣꯟꯗꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤ ꯑꯗꯨ ꯍꯣꯜꯂꯛꯄꯅ ꯍꯤ ꯑꯗꯨꯒꯤ ꯍꯤꯊꯥꯡꯐꯝ ꯑꯗꯣ ꯌꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯁꯨꯔꯦꯁ ꯂꯥꯡ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯂꯤ ꯑꯁꯨꯝꯅ ꯀꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯥꯡ ꯑꯗꯨꯗ ꯊꯨꯔꯛꯈꯤꯕ ꯉꯥꯁꯤꯡ ꯑꯗꯣ ꯃꯍꯥꯛ ꯃꯇꯣꯝꯇ ꯃꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤꯕ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯅꯤꯡꯁꯤꯡꯂꯕꯒꯤ ꯇꯨꯡꯗ ꯊꯕꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯉꯥ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯂꯣꯟꯕꯤ ꯑꯃꯗ ꯄꯤꯅꯅꯕꯒꯤ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗꯤ ꯄꯨꯡ 9:30 ꯈꯔ ꯍꯦꯜꯂꯛꯂꯕ 10 ꯇꯥꯔꯛꯁꯤꯜꯂꯛꯂꯕꯅꯤ ꯑꯁꯨꯝꯅ ꯁꯨꯔꯦꯁꯅ ꯂꯂꯣꯟꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯉꯥ ꯑꯗꯣ ꯂꯧꯕꯤꯅꯅꯕ ꯍꯥꯏꯕꯗ
ꯂꯂꯣꯟꯕꯤ ꯑꯗꯨꯅ ꯅꯪꯒꯤ ꯑꯁꯤꯗꯤ ꯉꯁꯥꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯅ ꯄꯨꯔꯛꯄꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯌꯣꯟꯕꯁꯨ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯃꯁꯤꯗꯤ ꯌꯥꯏꯐꯧ ꯊꯥꯔꯒ ꯊꯝꯂꯒꯦ ꯄꯩꯁꯥ ꯈꯔ ꯇꯥꯎ ꯍꯥꯏꯔꯛꯂꯤ ꯁꯨꯔꯖꯁꯨ ꯃꯔꯩ ꯑꯃꯨꯛ ꯌꯦꯠꯅꯔꯨꯗꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯅꯗꯨꯅ ꯑꯍꯣꯡꯕ ꯃꯃꯟꯗ ꯄꯤꯊꯣꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯂꯣꯟꯕꯤ ꯑꯗꯨꯅ ꯀꯔꯤꯅꯣꯗ ꯁꯨꯔꯖ ꯏꯕꯨꯡꯉꯣ ꯉꯍꯥꯟ ꯃꯈꯩꯗꯤ ꯂꯨꯄꯥ ꯃꯈꯥꯏ ꯑꯃ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯍꯨꯃꯥꯡ ꯀꯥꯕꯅꯤ ꯉꯁꯤꯗꯤ ꯇꯥꯎ ꯈꯣꯠꯂꯨꯒ ꯍꯥꯏꯕꯁꯤꯗ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯌꯥꯊꯣꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣꯍꯦ ꯁꯨꯔꯖꯅ ꯏꯅꯦ ꯃꯁꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯥꯏꯗꯨꯅꯤ ꯉꯁꯤꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅꯅꯦ ꯑꯩ ꯆꯠꯂꯦ ꯆꯥꯛꯁꯨ ꯑꯃꯨꯛ ꯊꯣꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏ ꯆꯥꯛꯇꯨ ꯊꯣꯡꯕꯤꯅꯅꯕ ꯑꯃ ꯌꯦꯡꯁꯜꯂꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯏꯅꯦ ꯀꯨꯏꯔꯔꯣꯏꯗ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯁꯨꯔꯖ ꯅꯣꯡꯃꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯑꯁꯣꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯁꯨ ꯌꯧꯔꯤ ꯁꯨꯔꯖ ꯋꯥꯈꯜ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯆꯥꯛꯁꯨ ꯊꯣꯡꯂꯤ ꯆꯥꯛ ꯊꯣꯡꯅ ꯃꯍꯥꯛ ꯋꯥꯈꯜꯁꯨ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ ꯅꯨꯄꯤ ꯑꯗꯣ ꯇꯁꯦꯡꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯀꯣꯏꯔꯒꯦ ꯈꯟꯖꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯆꯥꯛ ꯊꯣꯡꯕꯗꯣ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯆꯥꯔꯕꯒꯤ ꯇꯨꯡꯗ ꯇꯨꯝꯈ꯭ꯔꯤ ꯉꯁꯥꯏ ꯑꯃꯨꯛ ꯍꯥꯏꯗꯣꯛꯂꯨꯔꯕ ꯅꯣꯡ ꯑꯗꯣ ꯑꯃꯨꯛ ꯃꯪꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯅꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ ꯍꯧꯔꯛꯂꯤ ꯅꯣꯡ ꯆꯨꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯁꯨꯔꯖ ꯊꯕꯛꯀ ꯋꯥꯔꯨꯕꯒ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯣꯛ ꯊꯤꯜꯂꯛꯏ ꯑꯗꯨꯝꯅ ꯊꯣꯡ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯁꯨꯔꯖꯇꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯐꯜ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯅꯥꯅꯣ ꯊꯣꯡ ꯊꯤꯜꯂꯤꯗꯨꯕꯨ ꯀꯅꯥꯅꯣ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯃꯄꯥꯟꯗꯒꯤ ꯗꯗꯥ ꯑꯩꯅꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯉꯁꯥꯏ ꯄꯥꯠꯇ ꯊꯦꯡꯅꯕꯗꯨꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯨꯔꯖ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤ ꯍꯥꯏꯕ ꯄꯥꯠꯇ ꯊꯦꯡꯅꯕ ꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯗ ꯉꯥꯏꯈꯣ ꯑꯩ ꯊꯣꯡ ꯍꯥꯡꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯔꯖ ꯄꯔꯞ ꯂꯥꯛꯇꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯏ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯁꯨꯔꯖꯅ ꯀꯔꯤꯅꯣꯗ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯀꯧꯔꯛꯂꯝꯕꯗꯥꯏꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯨꯔꯖ ꯃꯉꯣꯟꯗ ꯄꯔꯞ ꯊꯣꯛꯇꯨꯅ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯇꯥꯔꯤ ꯅꯣꯡꯒ ꯇꯥꯕ ꯑꯗꯨꯗ ꯁꯨꯃꯥꯡꯗꯗꯤ ꯀꯨꯝꯊꯔꯨꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯁꯨꯔꯖꯅ ꯀꯔꯤꯅꯣꯗ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯀꯧꯔꯛꯂꯝꯕꯗꯥꯏꯅꯦ ꯒ꯭ꯌꯥꯟꯒ ꯇꯥꯕ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯨꯔꯖ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯤꯞꯄꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯤꯞꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯕ ꯍꯧꯔꯛꯂꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯂꯥꯏ ꯑꯣꯏꯔꯖꯥꯠꯂꯣ ꯅꯣꯡꯁꯨ ꯇꯥꯔꯤꯕꯅꯤ ꯁꯨꯃꯥꯡꯗꯒꯤ ꯃꯥꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯇꯥꯐꯝ ꯊꯣꯛꯄꯅꯤ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯨꯔꯖ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯇꯧꯏ ꯑꯗꯨꯝꯅ ꯍꯦꯛ ꯇꯨꯝꯊꯒꯦ ꯇꯧꯕꯒ ꯃꯍꯥꯛꯀꯤ ꯂꯨꯈꯨꯝꯗ ꯗꯗꯥ ꯑꯩꯁꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯨꯗ ꯁꯨꯔꯖꯅ ꯃꯉꯛ ꯑꯗꯣ ꯁꯠ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯃꯉꯣꯟꯗ ꯌꯦꯡꯊꯔꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯁꯨꯔꯖ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯕꯗ ꯃꯍꯥꯛ ꯑꯗꯣ ꯃꯤꯀꯞ ꯈꯛꯊꯣꯛ ꯊꯣꯛꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯃꯁꯥ ꯑꯗꯣ ꯍꯨꯃꯥꯡ ꯅꯨꯄꯤ ꯀꯥꯕ ꯃꯈꯩ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯗꯤ ꯑꯩꯅ ꯄꯥꯠꯇ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯨꯈꯨꯝꯗ ꯂꯩꯔꯝꯃꯤꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯀꯤꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯒꯤ ꯂꯨꯈꯨꯝ ꯑꯗꯣꯝꯗ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯁꯨꯔꯖ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯀꯨꯃꯪ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯜꯂꯒ ꯑꯗꯨꯛ ꯇꯝꯊꯤꯕ ꯋꯥꯈꯜ ꯕꯨꯠ ꯑꯃ ꯃꯪ ꯑꯃ ꯃꯪꯂꯛꯄ ꯑꯐꯕ ꯈꯨꯗꯝ ꯆꯥꯡꯗꯝꯗꯤ ꯃꯥꯟꯗꯦꯁꯦ ꯄꯨꯡꯁꯤꯅ ꯀꯌꯥ ꯇꯥꯔꯖꯥꯠꯅꯣ ꯄꯨꯡꯁꯤꯁꯨ 12 ꯈꯔ ꯍꯦꯜꯂꯛꯂꯦ 1 ꯇꯥꯔꯛꯀꯗꯧꯔꯦ ꯑꯍꯤꯡꯗ ꯃꯪꯕ ꯃꯪꯗꯤ ꯊꯨꯡꯒꯜꯂꯦ ꯍꯥꯏꯅꯤ ꯑꯗꯨꯅ ꯃꯪ ꯅꯝꯁꯤꯟꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯨꯔꯖ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯊꯅꯕ ꯑꯣꯟꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯊꯧ ꯍꯥꯏꯕ ꯏꯌꯥ ꯌꯥꯔꯝꯗꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯄꯨꯡ 2:30 3 ꯇꯥꯁꯤꯜꯂꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯁꯨꯔꯖ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯇꯥꯕꯁꯤꯡ ꯑꯗꯣ ꯃꯊꯪ ꯀꯧꯅꯕ ꯉꯥꯡꯅꯕ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯁꯨꯔꯖ ꯃꯤꯀꯞ ꯑꯗꯣ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯄꯨꯡ ꯌꯦꯡꯉꯨꯕꯗ ꯄꯨꯡ 4:30 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯁꯨꯔꯖ ꯄꯨꯡꯁꯤꯗꯤ ꯊꯦꯡꯉꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯑꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯄꯥꯠ ꯆꯠꯄꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯈꯨꯠꯁꯨꯂꯥꯏ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯏꯁꯦ ꯑꯩꯗꯤ ꯂꯥꯡ ꯉꯔꯥꯡ ꯀꯥꯏꯔꯝꯗꯕꯅꯤꯅꯦ ꯊꯥꯔꯝꯗꯕꯅꯤꯅꯦ ꯑꯁꯨꯝ ꯈꯜꯂꯒ ꯃꯍꯥꯛꯅ ꯄꯔꯞ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯂꯥꯡꯁꯤꯡꯗꯣ ꯑꯃꯨꯛ ꯄꯨꯗꯨꯅ ꯊꯥꯔꯨꯅꯕꯒꯤꯗꯃꯛ ꯄꯥꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯃꯈꯣꯏꯒ ꯂꯥꯡ ꯊꯥꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯄꯨꯟꯅ ꯊꯦꯡꯅꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯥꯠ ꯑꯗꯨ ꯌꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯅ ꯉꯔꯥꯡ ꯃꯍꯥꯛꯅ
ꯄꯥꯠꯇꯒꯤ ꯀꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯃꯌꯥꯝꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯅꯨꯄꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯌꯨꯝꯁꯤꯡꯗꯒꯤ ꯃꯥꯟꯗꯦ, ꯃꯗꯨ ꯄꯥꯠ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯅꯍꯥꯛꯀꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯛꯅꯔꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯛꯅꯔꯤ꯫ ꯁꯨꯔꯖ ꯃꯌꯥꯝꯅ ꯂꯛꯅꯔꯤꯕꯗꯣ ꯍꯥꯏꯐꯦꯠꯄꯨꯗꯤ ꯅꯣꯛꯏ, ꯑꯗꯨꯕꯨ ꯊꯃꯣꯏ ꯄꯦꯟꯖꯅ ꯆꯨꯝꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯣꯛꯄꯗꯤ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝꯅ ꯄꯥꯠ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯃꯥꯒꯤ ꯂꯥꯡ ꯀꯥꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯖꯇꯤ ꯂꯥꯡ ꯀꯥꯏꯗ꯭ꯔꯤ, ꯃꯍꯥꯛꯇꯤ ꯂꯥꯡ ꯃꯌꯥꯝ ꯂꯧꯈꯠꯈꯤꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯡ ꯊꯥꯕꯗꯣ ꯂꯣꯏꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯀꯥꯕꯛ ꯅꯝꯁꯤꯜꯂꯝꯂꯕ ꯂꯨꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯀꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥ ꯈꯔꯗꯤ ꯆꯪꯂꯝꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯜ ꯑꯣꯏꯔꯕ ꯐꯥꯎꯕ ꯃꯌꯥꯝ ꯑꯗꯣ ꯄꯨꯟꯅ ꯃꯥꯒꯤ ꯂꯥꯡ ꯀꯥꯏꯕꯅ ꯀꯥꯏꯕ, ꯂꯨ ꯀꯥꯏꯕꯅ ꯀꯥꯏꯕ, ꯂꯥꯡ ꯃꯐꯝ ꯍꯣꯡꯕꯅ ꯍꯣꯡꯕ ꯇꯧꯗꯨꯅ ꯅꯨꯡꯊꯤꯜ ꯑꯣꯏꯔꯕ ꯐꯥꯎꯕ ꯂꯩꯅꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄ ꯄꯨꯡ 13 ꯕꯥꯔꯣ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯌꯥꯝ ꯀꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯂꯣꯏꯅꯃꯛ ꯀꯥꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯍꯧꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯠꯇꯨꯅ ꯌꯨꯝ ꯀꯩꯒ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯍꯧ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯀꯥꯟꯅꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯀꯥꯟꯅꯕ ꯋꯥ ꯅꯠꯇꯦ ꯈꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯀꯥꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯑꯃꯨꯛꯁꯨ ꯂꯥꯡ ꯀꯥꯏꯕ ꯂꯥꯛꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯂꯥꯡ ꯀꯥꯏꯕ ꯌꯥꯕ ꯀꯥꯏꯔꯕꯒꯤ ꯇꯨꯡꯗ ꯌꯨꯝꯗ ꯑꯃꯨꯛ ꯀꯥꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯇꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯥꯠ ꯑꯗꯨꯗ ꯄꯥꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯊꯥꯞꯄ ꯃꯐꯝꯗ ꯂꯥꯡꯐꯩ ꯆꯠꯅꯅꯕꯒꯤ ꯍꯥꯏꯅꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯌꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯌꯧꯔꯛꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯥꯡꯐꯩ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯝꯅꯕ ꯄꯣꯠꯌꯣꯝ ꯃꯌꯥꯝ ꯑꯃ ꯌꯣꯝꯗꯨꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯁꯨꯔꯖ ꯃꯇꯣꯝꯇ ꯄꯥꯠ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯡ ꯀꯥꯏꯕ ꯂꯥꯛꯂꯤ꯫ ꯉꯍꯥꯟ ꯃꯈꯩꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯥꯡ ꯀꯥꯏꯃꯤꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯆꯥꯎꯈ꯭ꯔꯕ ꯄꯥꯠ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯥꯡ ꯀꯥꯏꯕ ꯑꯗꯣ ꯃꯍꯥꯛ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯡꯐꯩ ꯆꯠꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯥꯡ ꯊꯥꯔꯕꯅꯤꯅ ꯃꯍꯥꯛ ꯉꯥ ꯌꯥꯝꯅ ꯐꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯨꯔꯖ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯨꯔꯖꯅ ꯄꯥꯠ ꯑꯗꯨꯗ ꯃꯇꯣꯝꯇ ꯏꯟꯖꯤꯡ ꯂꯣꯡꯈꯣꯟ ꯈꯣꯏꯊꯥ ꯂꯪꯊꯥ ꯇꯧꯗꯨꯅ ꯉꯥ ꯐꯥꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 4ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯤ꯫ 5ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯁꯨꯔꯖ ꯃꯍꯥꯛꯅ ꯂꯥꯡꯁꯤꯡ ꯑꯗꯣ ꯃꯊꯪ ꯀꯥꯏꯔꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯍꯦꯟꯖꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯅ ꯀꯔꯤꯅꯣꯗ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯤ ꯄꯔꯞ ꯇꯥꯁꯤꯜꯂꯛꯏꯗ, ꯅꯣꯡꯁꯨ ꯃꯪꯉꯤ, ꯅꯣꯡꯖꯨ ꯄꯟꯊꯥ ꯑꯣꯏꯕꯅꯔ ꯀꯔꯤꯅꯣ ꯅꯣꯡꯁꯤ ꯑꯣꯟꯊꯣꯛꯅ ꯃꯔꯥꯡ ꯀꯥꯏꯈ꯭ꯔꯦꯗ꯫ ꯍꯣꯏ, ꯂꯧꯎ ꯁꯤꯡꯎꯕꯁꯤꯡꯒꯤꯗꯤ ꯌꯥꯝꯅ ꯀꯥꯟꯅꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯇꯥꯒꯦ ꯍꯥꯏꯔꯕꯁꯨ ꯑꯍꯤꯡꯗ ꯑꯣꯏꯅ ꯇꯥꯔꯕꯗꯤ ꯐꯩꯗꯅ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯇꯥꯕꯁꯤꯗꯤ ꯐꯤ ꯐꯧꯕꯁꯤꯡ ꯑꯃꯗꯤ ꯄꯇꯥꯕꯁꯤꯡꯗ ꯌꯥꯝꯅ ꯌꯦꯠꯈ꯭ꯔ ꯄꯣꯠꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯁꯨꯔꯖ ꯑꯗꯣ ꯉꯥꯡꯅ ꯃꯍꯥꯛ ꯂꯥꯡ ꯀꯥꯏꯕꯗꯤ ꯂꯦꯞꯄꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯂꯥꯡ ꯀꯥꯏꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯍꯤꯗꯣ ꯍꯤꯊꯥꯡꯐꯝꯗ ꯍꯣꯟꯖꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯤꯊꯥꯡꯐꯝꯗ ꯍꯤ ꯍꯣꯟꯖꯜꯂꯛꯄꯗ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯌꯧꯔꯝꯗꯥꯏꯗ ꯅꯨꯄꯤ ꯑꯃ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯁꯨꯔꯖ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯍꯩꯁ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯊꯤꯟꯕꯤꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯅꯠꯇꯕ꯭ꯔꯅꯦ? ꯍꯦꯔꯥ ꯃꯥꯅꯤꯗ, ꯃꯍꯥꯛꯅ ꯏꯜꯂꯤꯕ ꯐꯤ ꯑꯁꯤꯁꯨ ꯅꯍꯥꯟ ꯑꯩꯅ ꯊꯤꯟꯕꯤꯔꯝꯕ ꯅꯨꯃꯤꯠꯇ ꯏꯜꯂꯝꯕ ꯐꯤꯗꯨꯅꯤ꯫ ꯐꯔꯦ, ꯃꯥ ꯉꯁꯤ ꯊꯦꯡꯅꯕꯁꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯒꯦ, ꯊꯤꯜꯂꯨ ꯍꯥꯏꯗꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯨꯔꯖ ꯍꯤ ꯑꯗꯣ ꯇꯞꯅ ꯍꯣꯟꯖꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯍꯣꯟꯖꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯤꯊꯥꯡꯐꯝ ꯑꯗꯣ ꯌꯧꯔꯤ꯫ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯁꯨꯔꯖꯅ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯉꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯊꯤꯟꯕꯤꯔꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯠꯇꯕ꯭ꯔꯣ? ꯋꯥꯍꯪ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ, ꯅꯍꯥꯟ ꯑꯩꯕꯨ ꯊꯤꯟꯕꯤꯔꯝꯕ ꯍꯤ ꯂꯥꯟꯕꯗꯨꯕꯨ ꯁꯣꯝ ꯑꯣꯏꯕꯤꯔꯕ꯭ꯔꯣ? ꯃꯥꯅꯤ ꯏꯕꯦꯝꯃ, ꯑꯩꯗꯤ ꯍꯤ ꯂꯥꯟꯕ ꯅꯠꯆꯗꯦ, ꯄꯥꯠ ꯑꯁꯤꯗ ꯈꯣꯏꯊꯥ ꯂꯪꯊꯥ ꯏꯟꯖꯤꯡ ꯂꯣꯡꯈꯣꯟ ꯇꯧꯗꯨꯅ ꯉꯥ ꯐꯥꯖꯕ ꯉꯥꯃꯤꯅꯤ꯫ ꯑꯗꯣ ꯏꯕꯦꯝꯃꯅ ꯑꯁꯤꯗ ꯉꯥꯏꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯑꯩꯁꯦ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯌꯨꯝꯗꯨꯗ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯝꯃꯣꯗꯅ ꯍꯥꯏꯒꯦ ꯇꯧꯕ꯫ ꯊꯤꯜꯂꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ? ꯌꯥꯅꯤ ꯀꯥꯈꯠꯄꯤꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯍꯜꯂꯤ꯫ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯄꯗꯣ ꯍꯤ ꯑꯗꯣ ꯀꯔꯤꯝꯇ ꯃꯆꯤ ꯂꯦꯡꯉꯝꯗꯦ, ꯏꯄꯣꯝ ꯑꯃꯇꯁꯨ ꯀꯥꯔꯝꯗꯦ꯫ ꯃꯤ ꯑꯃ ꯀꯥꯈꯠꯂꯛꯂꯕꯗꯤ ꯀꯥꯈꯠꯂꯛꯄꯒꯤ ꯁꯥꯃꯤꯟ ꯈꯔꯗꯤ ꯐꯪꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯐꯪꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯌꯥꯡꯗ꯭ꯔꯣꯡ ꯖꯥꯡꯕꯖꯥꯠꯅꯤꯗ, ꯃꯁꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯊꯥꯔꯤꯕ, ꯑꯗꯨꯒ ꯍꯤꯗ ꯃꯥꯅ ꯀꯥꯈꯠꯄꯗꯗꯤ ꯍꯤꯁꯤ ꯃꯤꯠ ꯂꯥꯎꯕꯤꯔꯤꯅꯦ꯫ ꯃꯁꯤ ꯋꯦꯠ ꯌꯥꯎꯗꯕꯩ ꯂꯩꯅꯥ ꯅꯥꯔꯝꯒꯅꯤꯌꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯨꯔꯖꯅ ꯍꯤ ꯑꯗꯣ ꯇꯞꯅ ꯑꯃꯨꯛ ꯍꯣꯟꯕ ꯍꯧꯔꯤ꯫ ꯍꯤ ꯍꯣꯟꯅ ꯅꯨꯄꯤ ꯑꯗꯨꯗ ꯁꯨꯔꯖꯅ, ꯏꯕꯦꯝꯃꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ? ꯏꯕꯦꯝꯃꯕꯨ ꯌꯨꯝ ꯀꯩ ꯄꯥꯟꯕꯤꯔꯕ꯭ꯔꯣ?
asumna hanglubada nupi aduna ai yum kai panjadri isamak leisabi oijari haiduna khumi wafam atu tabada surasna yamna harauna phoreni ibima leisabi oirambase yamna nungai jakre wafam atu nupi aduna kari no harisibo kari gi nungai ribano kaisu nateda leisabi gi mateng pangbasi pakhang oiba ikhoi gidi yamna nungai jaba haiba tare somsibu pakhang lane mandrabro ibima mandeda macha mari mangal leiraba hanuba yam mali nong phung anbadagi numit tawa phawba nusa yaiduna injing longkhon tawduna patarabadi kadai kuchu komeni thoklargade ge doi bema masi bawdane khara wali bani hanura gane mayek lawe helakini asumna haiba aduta nupi ado haifet noi matamata surasna ibi magi mingbu kari kobaki haiduna hangi surasna hangbu bahang ado nupi aduna khumlamti mahak tumina dumak mama ya to no thaduna lei matamada surasna ibi mabu ibi bro mingbu to ata haibi robuna adumna hairu bada nupi aduna aigi mingdi laisna kawi haiduna khumai wafamada surasna laisna kawi haiba asumna ngaihak wakhal tawi matamadu ta suraski hi aduta tongliba nupi aduna ai mafam jawre lehoragi haiduna mahaga to khamali matamada surasna khara waliba malida ngaha nongbaina thilambadu sidagi khara chalaga laiba adagi mongchong asida natabrane wafam aduta nupi ado hoi mai amata haidana phum adugi mathakta kakhatkhri aduga mahak parap adumak chakkhri matamadu surasna khong lambi amadi laise surot habung singsi loina ma haiduk leiriba lambi asida chalaga mahaki mayumsu adumak taba oira male adu oidi kara khangjene ge asumna khallaga suras mahaki hi ado himai leiraga mayum tamna amuk laklei ngahan makhaidi mahak nupi adugi wakhalda khanjaba khaktani adu maming phawba khanglakpa aduda mahak yamna haraujaki soidra nupi ado mahaki oina thamdaba yatre khanjaduna mawon wakhan kayama nungaina khanjari asama tawduna suras mayum jongona ba lakpana haujikti isai nangduna haujik mayum joroklei matamadu surasna mahaki tawgudaba sintha punamak loina kauthoktuna chak thongna ba sem sari adusu isai saktuna hukamda khara thin tengkota khara thin kopakta khara thin tan thin yamna monda nungaina leiri asomna mahak ado mausagi mahusa chak thongbuda loirabagi tungda mahaksu chak kathokaduna nungaina tumkhri numit adugi no ngale mahak mahuksagum ngatana pat aduda chattuna jing longkhon tawri ngahan makhaidi pataba miusingna paradugi yamna banga sing pukhalakbanina lombi singsu nga lobdo yamna pamlambani adubu haujiti nga marang kaina pukhalaktrabanina lombi singsu atopa miusinga khupha laikhibadagi di haujiti suraski wafam aduta leiriba lombi sing aduna surastigi nga lobdo thengthakhrabadi hektamak nanghauti maramaduna suras nga tana chattaba yadri asuma tawduna suras nga tana chatli numit ado nong fajana ngalaklei ngahan makhaidi lechin thadabani adubu haujikti ningtham tha chaknabra kaino itha thajadana pat ado lechin thajalami surasna karino le haujik sibu ningtham tha chaklabro ingde da lechin tharesina ta kwadi ningtham tha chang e ta kwani ne kalende subu lechin thana barane asumna khallaga mahak hi do tamatamna hondra laklei asumna mahana hi hondra lakko matamda kanagumba nupi amana suyamna kana lawpagi makholama mahak taki khonjal asi ngasidagi numit kharni gi mamangda amuksu mahana ta khrabani khonjal adu tabada surasna ojeki khonjal dubu laina gi khonjal nattaba jala manida asomna khallaga surasna karai dron hojik lawkhriduba laina asumna surasna laina bu kanna kaurabasu laina di karima ta khumlaklamdi suras nupi aduna amukhak lawrakhibanina mokhoi sumna wari watai sanabada lawnaba oiramale khladuna mahak lang kaibado makha chathaki asumna mahana lang kaibado loisilakladuna mahakna marakta thimbiriba nupi aduna lehu mafam khudimukta mahaki hi ado tharaduna mahaki maikeida yengari asumna mahakna asum laktuna nupi aduna kumhauba phumadu mahakna hi ado thawalaga nituna yengubadadi phumado buru puthai matamadu surasna puthara midasidi asuk pekriba phummathak achidabu madi gamgamga chatkine
ꯑꯩꯅ ꯈꯟꯕꯗꯨ ꯆꯨꯝꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯋꯦꯠ ꯌꯥꯎꯗꯕ ꯅꯨꯄꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯤꯗ ꯃꯥꯅ ꯇꯣꯡꯕꯁꯨ ꯑꯃꯠꯇ ꯍꯤꯗꯣ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯕ ꯈꯣꯠꯄ ꯃꯤ ꯑꯃ ꯀꯥꯔꯛꯏ ꯍꯥꯏꯕꯒꯤ ꯁꯥꯃꯤꯟ ꯀꯔꯤꯝꯇ ꯐꯪꯗꯦ ꯋꯥꯅꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯨꯔꯖꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯩꯗꯣꯛꯂꯒ ꯂꯩꯔꯤꯕ ꯐꯨꯝ ꯃꯊꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯀꯔꯤ ꯌꯦꯡꯉꯝꯃꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯁꯨꯔꯖ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯤꯗ ꯉꯥꯗ ꯂꯨ ꯆꯪꯕ ꯅꯠꯇꯦ ꯂꯨꯗ ꯉꯥ ꯆꯪꯕ ꯑꯗꯨ ꯌꯦꯡꯉꯝꯕꯅꯤꯗ ꯁꯨꯔꯖꯀꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯏ ꯑꯗꯨꯒ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯑꯁꯣꯝ ꯋꯥꯡꯃꯗ ꯄꯨꯊꯣꯛꯄꯤꯔꯝꯃꯣ ꯍꯣꯏ ꯑꯗꯣ ꯑꯁꯣꯝ ꯋꯥꯡꯃꯗ ꯀꯔꯤ ꯊꯕꯛ ꯂꯩꯒꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯁꯤꯗ ꯌꯨꯝ ꯂꯩ ꯍꯥꯏꯕꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯊꯤ ꯊꯤꯔꯤꯕꯁꯤ ꯐꯪꯕ ꯀꯧꯕ ꯂꯩꯇꯦꯕꯨ ꯐꯪꯉꯣꯏꯌꯦ ꯑꯩꯗꯪꯅ ꯎꯒꯗꯕ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯁꯨꯔꯖ ꯚꯥꯞ ꯇꯥꯔꯝꯗꯦ ꯁꯨꯔꯖ ꯐꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯤ ꯑꯗꯨ ꯍꯣꯟꯖꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯣ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯅ ꯃꯤꯡꯗꯨꯕꯨ ꯂꯩꯅꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯗꯣ ꯁꯣꯝꯁꯤꯕꯨ ꯂꯩꯁꯥꯕꯤꯔ ꯃꯧꯔ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯍꯥꯏꯈ꯭ꯔꯕꯣꯏꯔꯦ ꯑꯗꯣ ꯍꯦꯛꯇ ꯀꯥꯎꯔꯤꯃꯤꯅꯦ ꯂꯩꯁꯥꯕꯤꯅꯦ ꯑꯗꯨꯒ ꯏꯕꯦꯝꯃꯅ ꯃꯥꯏ ꯃꯤꯠꯀ ꯈꯨꯝꯖꯤꯜꯂꯗꯨꯅ ꯇꯧꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯁꯤꯕꯨꯔꯣ ꯅꯨꯡꯁꯥ ꯁꯥꯔꯤꯕꯁꯤꯗꯤ ꯅꯨꯡꯁꯤꯠꯁꯦ ꯅꯨꯡꯁꯥ ꯁꯥꯏꯌꯦꯕ ꯂꯩꯆꯤꯟ ꯊꯥꯔꯤꯁꯤ ꯎꯗꯕꯖꯥꯠꯂ ꯅꯨꯡꯁꯥ ꯁꯥꯏ ꯍꯥꯏꯁꯤꯕꯨ ꯑꯩꯒꯤ ꯃꯤꯠꯅ ꯂꯩꯆꯤꯟ ꯊꯥꯕ ꯎꯔꯕꯖꯥꯠꯂ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯂꯩꯆꯤꯟꯅ ꯁꯨꯃꯥꯏꯅ ꯊꯥꯔꯤꯕꯁꯤꯗꯤ ꯑꯁꯣꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯍꯤ ꯑꯗꯨꯗ ꯇꯣꯡꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯊꯦꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯕꯒꯨꯝ ꯇꯧꯔꯤ ꯁꯨꯔꯖ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯌꯦꯠꯅꯤꯡꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯋꯥ ꯍꯪꯂꯨꯗ꯭ꯔꯤ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛ ꯍꯥꯏꯔꯞꯇꯤ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯊꯧꯁꯥꯔꯨꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯍꯤꯗꯨ ꯑꯁꯨꯝ ꯍꯣꯜꯂꯛꯄꯅ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯌꯧꯔꯛꯂꯤ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯨꯔꯖ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯅꯅꯕ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯤ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯅ ꯀꯔꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯕ ꯃꯥꯒꯤꯁꯤ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯦ ꯈꯔꯗꯤ ꯍꯣꯔꯦꯟꯁꯨ ꯊꯦꯡꯅꯕ ꯐꯥꯎꯕ ꯍꯤꯊꯥꯡꯐꯝ ꯑꯁꯤꯗ ꯉꯥꯏꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯨꯔꯖ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈꯤꯕꯗꯣ ꯑꯁꯨꯝ ꯌꯦꯡꯉꯤ ꯅꯨꯄꯤ ꯑꯗꯨ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯒꯨꯂꯥꯏ ꯑꯃ ꯂꯩꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯑꯗꯨꯃꯛ ꯎꯈꯤꯗ꯭ꯔꯦ ꯁꯨꯔꯖ ꯃꯌꯨꯝ ꯌꯧꯅꯅꯕ ꯃꯥꯒꯤ ꯉꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯨꯔꯖ ꯃꯌꯨꯝ ꯌꯧꯔꯕꯗ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯃꯨꯃꯣꯟ ꯑꯉꯥꯎꯕꯒꯨꯝ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯛ ꯆꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯟꯖꯩ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯍꯣꯔꯦꯟꯁꯨ ꯂꯥꯛꯀꯦ ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯤꯕꯗꯨꯕꯨ ꯃꯥꯒꯤꯁꯤ ꯋꯥ ꯑꯃꯗꯤ ꯂꯩꯔꯦꯁꯦ ꯍꯣꯔꯦꯟꯗꯤ ꯑꯩꯕꯨ ꯂꯩꯁꯥꯕꯤꯅꯤꯁꯨ ꯍꯥꯏ ꯀꯣꯏꯅꯔꯁꯤꯗꯅ ꯍꯦꯛꯇ ꯍꯥꯏꯔꯁꯤꯔꯅꯦ ꯍꯣꯏꯗꯦꯍꯦ ꯅꯨꯄꯥ ꯃꯆꯥꯅꯤ ꯍꯦꯛꯇ ꯍꯥꯏꯔꯒ ꯌꯦꯡꯉꯒꯦ ꯌꯥꯔꯛꯇ꯭ꯔꯒꯅ ꯍꯤꯗꯒꯤ ꯏꯟꯊꯒꯦ ꯀꯥꯏꯅ ꯙꯝꯀꯥ ꯇꯧꯔ ꯂꯣꯏꯔꯁꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯈ꯭ꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯑꯃꯨꯛ ꯅꯣꯛꯆꯩ ꯑꯁꯨꯝꯅ ꯑꯉꯥꯎꯕꯒꯨꯝ ꯃꯍꯥꯛꯅ ꯍꯥꯏꯖꯕ ꯋꯥꯗ ꯃꯁꯥꯅ ꯑꯃꯨꯛ ꯅꯣꯛꯆ ꯍꯥꯏꯅꯈꯤꯕ ꯇꯧꯅꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯇꯣꯝꯇ ꯑꯃꯨꯛ ꯏꯀꯥꯏꯖ ꯇꯧꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯅꯨꯡꯊꯤꯜꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯊꯥꯔꯝꯕ ꯂꯥꯡꯁꯤꯡ ꯑꯗꯨ ꯀꯥꯏꯅꯕꯒꯤ ꯅꯨꯡꯊꯤꯜꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯤ ꯉꯍꯥꯟ ꯃꯈꯩ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯁꯨꯔꯖ ꯃꯁꯥꯗꯣ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯅꯨꯄꯤ ꯑꯗꯨꯗ ꯎꯅꯤꯡꯕꯒꯨꯝ ꯇꯧꯔꯛꯂꯤ ꯃꯇꯣꯝꯇ ꯈꯟꯖꯩ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯍꯥꯏꯕꯗꯨꯔꯥ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯨꯔꯖ ꯂꯥꯡ ꯀꯥꯏꯅ ꯅꯨꯄꯤ ꯑꯗꯣ ꯍꯤꯊꯥꯡꯐꯝꯗ ꯃꯥꯕꯨ ꯉꯥꯏꯔꯝꯂꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯑꯣꯟ ꯀꯌా ꯑꯃ ꯈꯜꯂꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯥꯁꯜꯂꯛꯂꯤ ꯁꯨꯔꯖ ꯂꯥꯡ ꯀꯥꯏꯕꯗꯣ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯍꯤꯊꯥꯡꯐꯝ ꯂꯣꯝꯗ ꯍꯣꯟꯖꯜꯂꯛꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯔ ꯉꯟꯕꯅꯔ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯗꯣ ꯉꯥꯏꯔꯝꯗ꯭ꯔꯤ ꯁꯨꯔꯖ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯍꯤ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯃꯄꯥꯟ ꯑꯗꯨꯋꯥꯏꯗ ꯐꯝꯂꯒ ꯅꯨꯄꯤ ꯑꯗꯣ ꯂꯥꯛꯄ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯐꯥꯎꯕ ꯂꯥꯛꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯍꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗꯨꯒ ꯑꯃꯨꯛ ꯍꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯈꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯤꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯒꯦ ꯉꯍꯥꯟ ꯃꯈꯩꯗꯤ ꯊꯦꯡꯂꯕ ꯀꯥꯟꯗ ꯂꯥꯛꯄꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯉꯥꯏꯔꯤ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯊꯥꯕꯜꯁꯨ ꯐꯖꯅ ꯐꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯅ ꯈꯜꯂꯤ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯂꯩꯆꯤꯟ ꯐꯖꯅ ꯊꯥꯈꯤꯕꯅꯤ ꯅꯤꯡꯊꯝꯊꯥ ꯑꯣꯏꯔꯕꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯂꯩꯆꯤꯟ ꯊꯥꯒꯗꯕꯅꯤ ꯑꯗꯨꯕꯨ ꯊꯦꯡꯅꯕꯁꯤ ꯐꯥꯎꯕ ꯂꯩꯆꯤꯟ ꯊꯥꯗꯦꯅꯤ ꯉꯁꯥꯏꯒꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯣꯠ ꯆꯩ ꯃꯩ ꯊꯥꯕꯒꯤ ꯃꯩꯈꯨ ꯈꯨꯕ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯑꯩ ꯉꯥꯏꯔꯝꯂꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯁꯨꯔꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯣꯏꯃꯥ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯏ ꯁꯨꯔꯖ
ꯊꯕꯥꯛ ꯑꯗꯣ ꯄꯥꯏꯁꯤꯜꯂꯒ ꯏꯁ ꯂꯩꯅꯥ ꯑꯩꯗꯤ ꯈꯪꯉꯨꯔꯦꯍꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯅꯥ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯏ ꯃꯁꯤꯗꯒꯤꯗꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ ꯁꯨꯔꯖꯅ ꯀꯔꯤꯅꯣ ꯄꯔꯞ ꯂꯥꯛꯂꯒ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯂꯤꯗꯨꯕꯣ ꯑꯩꯗꯤ ꯌꯨꯝꯗ ꯍꯜꯂꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯅꯥꯅ ꯑꯁꯦꯡꯕꯒꯤꯔꯥ ꯃꯥꯅꯤ ꯑꯩ ꯍꯜꯂꯗꯧꯅꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯏꯔꯤꯕꯁꯦ ꯅꯪ ꯂꯥꯛꯄ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯋꯥꯗꯣ ꯁꯨꯝ ꯄꯣꯊꯥꯔꯝꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯣꯡꯕꯤꯔꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯤ ꯑꯗꯨꯗꯒꯤ ꯀꯥꯈꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯗ ꯁꯨꯔꯖꯅ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯔꯖ ꯍꯤꯗꯨꯗ ꯀꯥꯈꯠꯇꯨꯅ ꯊꯧꯕ ꯍꯧꯔꯦ ꯂꯩꯅꯥꯗꯣ ꯉꯍꯥꯟ ꯃꯈꯩꯗꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯉꯁꯤꯗꯤ ꯃꯍꯥꯛꯁꯨ ꯋꯥ ꯈꯔ ꯉꯥꯡꯂꯛꯏ ꯁꯣꯝꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯤꯕ ꯑꯩꯒꯤ ꯃꯤꯡꯂꯣ ꯁꯨꯔꯖ ꯀꯧꯏ ꯑꯣ ꯁꯨꯔꯖ ꯍꯥꯏꯕ ꯍꯥꯟꯅ ꯇꯥꯈ꯭ꯔꯕ꯭ꯔꯣ ꯇꯥꯗ꯭ꯔꯤꯌꯦ ꯑꯣ ꯑꯗꯨ ꯏꯕꯦꯝꯃ 이비에마나 시대시다 욤덕이 해 잘라가 떨리고 타복시부 까리 타복노 아이 하이로이다 예 하이더비 야로이 예 하이더버더네 히시 마카당 더가다 온토가 도리 메디 아스 좀 사티자니나 좀 사티야이디 아이나 짤리세 미 핫바 짤리니 에 까리에 미 핫바 이바 아두라 그런 타복 네비에마 노이기시 노이기 칸나자비 꽃 랭귀지 까도로 ꯑꯁ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖ ꯑꯁꯦꯡꯕꯅꯤ ꯃꯤ ꯍꯥꯠꯄ ꯆꯠꯂꯨꯏꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯟꯖꯟ ꯃꯤ ꯍꯥꯠꯄ ꯆꯠꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯔꯖ ꯃꯁꯥꯗꯣ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯏ ꯑꯁꯦꯡꯕꯃꯛꯀꯤ ꯂꯩꯅꯥꯁꯦ ꯃꯤ ꯍꯥꯠꯂꯨꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯐꯖꯕꯤ ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯑꯃꯅ ꯃꯤ ꯍꯥꯠꯄ ꯆꯠꯂꯨꯔꯤꯕꯅꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯃꯤ ꯍꯥꯠꯄ ꯆꯠꯂꯨꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯁꯨꯔꯖꯅ ꯑꯣ ꯐꯔꯦ ꯃꯤꯗꯣ ꯉꯁꯤ ꯀꯌꯥ ꯍꯥꯠꯂꯝꯂꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯅ ꯃꯤꯁꯤꯡꯗꯣ ꯑꯃꯠꯇ ꯍꯥꯠꯄ ꯉꯝꯂꯛꯇ꯭ꯔꯤ ꯃꯈꯣꯏ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯨꯔꯖꯅ ꯑꯣ ꯉꯁꯤ ꯃꯣꯏ ꯉꯍꯥꯟꯉꯩꯗꯤ ꯀꯥꯏꯗ ꯂꯩꯔꯨꯕ ꯍꯥꯏꯗꯤ ꯅꯪꯅ ꯍꯥꯠꯀꯗꯧꯔꯤꯕ ꯃꯤꯁꯤꯡꯗꯨ ꯉꯍꯥꯟ ꯃꯈꯩꯗꯤ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦꯕ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯂꯩꯅꯥꯅ ꯁꯨꯔꯖꯇ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯁꯤꯜꯂꯛꯂꯒ ꯉꯍꯥꯟ ꯃꯈꯩꯗꯤ ꯃꯈꯣꯏ ꯑꯩꯅ ꯀꯤꯍꯟꯕꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃ ꯉꯥꯏꯔꯤꯕꯅꯤ ꯑꯣ ꯅꯪꯒꯤꯁꯨ ꯃꯇꯝ ꯑꯃ ꯉꯥꯏꯈꯣ ꯀꯔꯝꯕ ꯃꯇꯝꯅꯣ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯣ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ 이베마 누밋 타반 아파범 ꯌꯦꯡꯂꯒ ꯃꯤ ꯍꯥꯠꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣꯅꯦ ꯉꯁꯥꯏꯗꯒꯤ ꯁꯨꯔꯖꯅ ꯉꯥꯡꯂꯤꯕꯁꯤꯗꯤ ꯂꯩꯅꯥꯅ ꯉꯥꯡꯂꯤꯕꯗꯣ ꯐꯥꯒꯤ ꯇꯧꯔꯛꯂꯤꯕꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯐꯥꯒꯤꯗ ꯈꯨꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯅꯥꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯨꯝ ꯂꯥꯛꯄꯅ ꯁꯨꯔꯖꯅ ꯑꯗꯨ ꯐꯔꯦꯅꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯩ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯍꯥꯏꯒꯦꯗꯅ ꯍꯥꯏꯌꯣ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯀꯩꯁꯨ ꯈꯜꯂꯣꯏꯗ ꯁꯨꯝꯗꯧꯕꯅꯦ ꯑꯩꯁꯨ ꯄꯥꯈꯪ ꯑꯣꯏꯖꯔꯤ 이베마ꯁꯨ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯔꯦ ꯑꯗꯣ 이바ꯅꯤꯕꯨ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕꯁꯤꯕꯨ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦꯅꯤ ꯁꯨꯔꯖꯀꯤ ꯋꯥꯍꯪ ꯑꯗꯣ ꯂꯩꯅꯥ ꯋꯥꯈꯜ ꯈꯜꯂꯤꯕꯔꯥ ꯀꯔꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯤ ꯃꯃꯥꯏ ꯑꯗꯣ ꯑꯗꯨꯃꯛ ꯅꯣꯟꯊꯔꯒ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯤꯊꯥꯡꯐꯝ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯍꯥꯏꯕꯗꯤ ꯂꯩꯅꯥꯅ ꯍꯦꯛ ꯀꯨꯝꯃꯧꯕ ꯐꯨꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯂꯩꯅꯥꯅ ꯌꯥꯔꯦ ꯈꯥꯝꯃꯣ ꯍꯥꯏꯔꯛꯂꯤ ꯁꯨꯔꯖ ꯃꯍꯥꯛꯁꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯤ ꯍꯤ ꯑꯗꯨ ꯈꯥꯝꯃꯤ ꯃꯁꯤꯗꯒꯤ ꯂꯩꯅꯥ ꯐꯨꯝ ꯑꯗꯨꯗ ꯅꯦꯠꯇꯨꯅ ꯇꯞꯅ ꯆꯠꯈꯤꯕ ꯍꯧꯏ ꯁꯨꯔꯖ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯁꯣꯏꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯤꯡꯅꯅ ꯄꯥꯈꯠꯆꯅ ꯂꯩꯅꯥꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯄꯥꯎꯈꯨꯝ ꯑꯃꯇꯪ ꯄꯤꯕꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯇꯤꯡꯉꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯂꯩꯅꯥꯅ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯂꯒ ꯌꯥꯏꯌꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯅꯥ ꯄ꯭ꯔꯞ ꯆꯠꯈꯤ ꯁꯨꯔꯖ ꯍꯔꯥꯎꯈꯤꯕꯅ ꯃꯁꯥꯗꯣ ꯃꯐꯝ ꯑꯗꯨꯗ ꯉꯥꯎꯗꯨꯅ ꯏꯁꯩ ꯍꯧꯅ ꯁꯛꯇꯨꯅ ꯂꯩꯔꯤ ꯁꯨꯔꯖꯀꯤ ꯑꯉꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡꯁꯨ ꯁꯣꯏꯗꯅ ꯍꯔꯥꯎꯔꯝꯒꯅꯤ ꯁꯨꯔꯖ ꯃꯍꯥꯛ ꯑꯗꯣ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯍꯤ ꯑꯗꯣ ꯄꯔꯞ ꯍꯣꯟꯗꯨꯅ ꯉꯥꯎꯔꯤ ꯐꯩꯔꯤ ꯃꯌꯨꯝꯗꯣꯝꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯍꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯜꯂꯛꯄꯒꯨꯝ ꯍꯤ ꯑꯗꯣ ꯈꯪꯐꯝ ꯂꯨꯝꯊꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯅ ꯀꯅꯥꯅꯣ ꯍꯤ ꯇꯣꯡꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗꯗꯤ ꯍꯤ ꯑꯗꯨꯒꯤ ꯍꯤꯔꯨꯕꯥꯛꯇ ꯀꯅꯥꯝꯇꯁꯨ ꯐꯝꯃꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯤꯁꯤꯅ ꯈꯪꯂꯨꯝ ꯂꯨꯝꯊꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯤ ꯑꯗꯣ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯟꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒ ꯍꯤ ꯑꯗꯨꯅ ꯌꯥꯡꯂꯤꯕ ꯆꯥꯡ ꯑꯗꯨꯒ ꯏꯈꯦꯠ ꯈꯦꯠꯅꯔꯝꯗꯦ ꯑꯗꯨꯝꯅ ꯍꯤ ꯑꯗꯨꯅ ꯑꯁꯨꯝ ꯐꯥꯖꯤꯜꯂꯛꯄ ꯑꯗꯨꯗ ꯁꯨꯔꯖ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯤ ꯍꯤ ꯑꯗꯨꯁꯨ ꯇꯞꯅ ꯃꯅꯤꯡꯂꯣꯝꯗ ꯆꯤꯡꯕꯒꯨꯝ ꯇꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯁꯨꯔꯖꯅ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯧ ꯑꯗꯨꯅ ꯑꯍꯥꯡꯕꯗꯨꯗ ꯀꯣꯏꯍꯥꯏ ꯍꯥꯏꯔꯤ
asumna tawringai matam aduta ngasai mahaka wari sanakhiba ngahan mamang taktusu yamna kana laukraba nupi amagi khonjal do amukasu laurakhi adumne hek laurakpada Surajki pharamba hi ado khangtha thadorakhi ngasai makai karigumba amada panbagum natragana kanagumba amana yanbagum phajal lamba hi ado khangtha thadorakpaduta hi ado khangchin cheli aduma torokpaduda Suraj ado phabang maudabadagi hi adudagi ising imaida tasalli asumna tasanbadagi di Suraj ado jabong yoiraktuna hi aduda mukakhalli mapi maron pungso cholaga mahak yama thuna mayum janguna ba yamna pakhana hi ado jara jara holai asumna yamna kana holakpana haujikti mahak ado hi thangpham adu yauri hi thangpham adu yaubuda mahak ado sor mapi honduna is kari yuni hujikkiduba ha clux phajalaga thamba gari na clux thadorakpada khangchin chemadu ngaine ai sibam nabam khangoi doriye laina gi haktakta madugi nupi tu sune thengla kanda hi lanba yabo in torodana phai hayeng di khangani maha ki yum mama lei hai badugi manakta hayeng di ikhonga thonga chalaga yengsiludaba yadre asomna khalaga Suraj mayum lomda mapimro da pongso chotpa makhai karakli asomna parap lakpana haujikti Suraj mayum jorokli mayum hek jobaga mahak sor sang no hondok laduna phimron hongtokli asomna mahana maphimron punama hongdokpa loirabage tungda mahana thingakhiba singado mathang ningsinglai asomna ningsingdingai lekai aduta makhoi miyoi khara ngarang wari sanaraduna kochen chenbagi makhol tari asomna lekai aduda lariba miyoi sing marang langnarakpa ya launarakpa aduta Surajsu kaidoraba jatno khaladuna mahaksa mapanda parap thuroktuna yenakpatati lekai aduki miyam mama magi thokpa mai amamam painaraduna satlibadu uri madu ubada Suraj thongalobda chenthoraklaga kari kaidobo yauge haiduna makhoigi lekai da leiba mi amada hangi matamaduda mi aduna langphai chatkhiba makhoi nupa ama langphai da sire hai adugi ngasi porakpa adugi mayam chatlibani haiduna khomi wafam madu tabada Suraj pungangai ngasai lainana langphai chatkre mahak makhoi singado hatpa chatluribani haikhibado ma khawikada ningsinglakhi adubu lainana di makhoi singado hatpan nanghodri khul asida lalakanda hatkani haikhibani aduga matau karam langphaida leiba mi ama siriba jano lainana haikhibado mahana haliba jala haiduna Suraj mawon khalli aduga mayam chatliba du yauduna siribado kararo yengnabagi damakta mahaksu lakli asomna mahaga lakpadadi makhoiga pat taminaba pat aduda nga yamna pharaktre maramaduna makhoi langphai chalani haiduna chatnakhiba makhoigi nga phaminaba kangbu adudagi ama uoduna leramli matam aduda mayamna kapna launariba aduda Suraj su yamna nungai jaramdi mahaka injing longkhon tawduna nga phaminaramba mamanaba ama leikhidaba aduda maksu yamna nungai jaramdi asumna tawduna haujikti lekai miyamna asiba haksang ado puloninabagi damakta sem sanari matam aduda mayamna kari kamdongna leikhidriba jano haiduna hangnarakpada siriba nupa adugi imung manung singna mahakse langphai chatlingaida manglaknaduna sibani haiduna khumi asomna mayamna manglaknaduna siba miyoi asidi yamna sathibani maramaduna mahaki haunabi matungina thorom tawba matamda phajana chekchina tahogadabani natrabati mangthong thinghobada soirabati lekai asigi mi mutkadoribani haiduna wari sanari asomna tawduna haujikti laikhidraba nupa adugi mathau mangam punamak pangthokpa loikhri Surajsu mahaki mamanabagi thabaknina mahaksu yauribani matamaduta mahaki mathau mangam pangthokliba miyoi sing aduna asum mayumlomda halakpada mayana wari sanai ngasi laikhidraba nupa adu aikhoina chingnaribasi soidana oiramgani nupi macha adugi thawaina hatpa soidana oiramgani ngahan wayasu nupi macha adugi thawaina makhoida tainare haidana yamna kada chena khibani maiba maibi tana khibani adubu yadra malena sirena se fattaba thabak tawba miri kaidonungda punsi sangoi ko asomna ngarang amana ama hai sanari badu da Surajna kanano hari basibo nupi macha haisibu kamai to bojano maruda ahal lamana ibungo Suraj nangti khullasita leitabagum wasi karimata tadri wawene askarai da tara karai ai no ngamre numi tabo pada leire khullasiki thodo watho I pawga se amata tadra ponida aikhoigi lekai asitigi khara chatlaga leiriba lekai amata nupi macha ama ngahanwai miyoi kharana phakhraga adumak thiba khangkhidre adina tawkhibadu nangbu tahaudabro
ꯑꯣ ꯉꯁꯥꯏꯋꯥꯏꯗꯤ ꯈꯔ ꯉꯍꯥꯟꯋꯥꯏꯗꯤ ꯈꯔ ꯇꯥꯈꯤꯕꯅꯤ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏꯗꯨꯅꯅꯦ ꯃꯥꯕꯨ ꯐꯥꯈꯤꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯅ ꯃꯥꯏꯕꯤꯅ ꯂꯩꯐꯥꯎ ꯇꯧꯈꯤꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯃ ꯍꯥꯠꯄ ꯍꯧꯔꯛꯂꯦꯗꯅ ꯃꯈꯣꯏ ꯇꯔꯨꯛꯅꯦ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯃꯊꯪ ꯁꯤꯔꯛꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯁꯨꯔꯖꯇꯤ ꯄꯨꯡꯉꯛ ꯉꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯔꯤ ꯑꯃꯠꯇ ꯍꯪꯂꯨꯗ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ ꯁꯨꯔꯖꯁꯨ ꯃꯥꯒꯤ ꯌꯨꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯁꯨꯔꯖꯇꯣ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯍꯥꯛ ꯆꯥꯛꯀ ꯑꯃꯠꯇ ꯊꯣꯡꯗꯕꯤꯗ ꯐꯃꯨꯡꯗ ꯂꯣꯡꯅ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯂꯩꯅꯥꯒ ꯃꯥꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯃꯗꯤ ꯂꯩꯅꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯂꯛꯂꯕꯒꯤ ꯇꯨꯡꯗ ꯉꯁꯥꯏ ꯂꯩꯅꯥꯅ ꯃꯤ ꯍꯥꯠꯄ ꯆꯠꯂꯨꯔꯤꯕꯅꯤ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯊꯥꯖꯈꯤꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯊꯥꯖꯔꯛꯂꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯃꯤ ꯑꯃꯅ ꯃꯪꯂꯥꯛꯅꯗꯨꯅ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯍꯤꯡꯗ ꯃꯪꯂꯥꯛꯅꯒꯗꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯒ ꯏꯟꯖꯤꯟ ꯂꯣꯡꯈꯣꯟ ꯇꯧꯗꯨꯅ ꯉꯥ ꯐꯥꯃꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯪꯂꯥꯛꯅꯗꯨꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯣꯔꯛꯂꯤꯕꯅꯣ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯃꯪꯂꯥꯛꯅꯗꯨꯅ ꯁꯤꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯃꯤꯁꯤ ꯑꯁꯤꯅ ꯏꯐꯣꯡ ꯐꯣꯡꯅ ꯑꯗꯨꯃꯛ ꯇꯥꯛꯆꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯑꯌꯨꯛ ꯉꯟꯇꯥ ꯃꯍꯥꯛꯅ ꯆꯠꯄꯗ ꯃꯍꯥꯛꯅ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯔꯛꯇ ꯊꯦꯡꯅꯔꯤꯕ ꯂꯩꯅꯥꯗꯣ ꯍꯦꯛ ꯊꯦꯡꯅꯕꯒ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯇꯛꯊꯗꯨꯅ ꯏꯍꯣꯡ ꯄꯥꯍꯣꯡ ꯍꯪꯂꯒꯦ ꯍꯥꯏꯕꯁꯦ ꯁꯨꯔꯖ ꯆꯞ ꯆꯨꯝꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯉꯟꯐꯨꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯨꯔꯖ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯧꯁꯥꯗꯒꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯤꯀꯞ ꯊꯣꯛꯄꯅꯤꯅ ꯃꯍꯥꯛꯅ ꯊꯦꯡꯅ ꯇꯨꯝꯖꯔꯕꯁꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯁꯥ ꯃꯇꯣꯝꯇ ꯃꯤꯀꯞ ꯊꯣꯛꯆꯔꯛꯏ ꯁꯨꯔꯖ ꯃꯐꯤ ꯃꯔꯣꯟ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯄꯥꯠ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯁꯨꯔꯖ ꯃꯁꯥꯗ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯂꯩꯅꯥꯒ ꯎꯅꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯍꯥꯛ ꯂꯩꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯤꯊꯥꯡꯐꯝ ꯑꯗꯨꯁꯨ ꯌꯧꯔꯛꯂꯤ ꯍꯤꯊꯥꯡꯈꯣꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯩꯅꯥꯅ ꯍꯦꯛ ꯆꯪꯉꯧꯕ ꯐꯨꯝ ꯃꯊꯛ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯍꯤ ꯑꯗꯣ ꯌꯥꯡꯅ ꯊꯧꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯤ ꯑꯗꯣ ꯊꯧꯔꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯩꯅꯥꯅ ꯍꯦꯛ ꯀꯨꯝꯍꯧꯕ ꯐꯨꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯁꯨꯔꯖꯅ ꯐꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯈꯔ ꯑꯣꯏꯔꯞꯅ ꯍꯤ ꯑꯗꯣ ꯊꯧꯒꯠꯂꯤ ꯑꯗꯨꯒ ꯍꯤ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯒ ꯃꯍꯥꯛ ꯄꯨꯊꯔꯣꯏꯗꯕ ꯖꯒꯥ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯆꯠꯄ ꯍꯧꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯥꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯌꯨꯝ ꯑꯃꯠꯇ ꯇꯥꯕ ꯎꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯑꯁꯤꯁꯨ ꯐꯨꯝ ꯃꯔꯛꯇ ꯍꯥꯏꯕꯗꯤ ꯑꯄꯥꯕ ꯐꯨꯝꯁꯤꯡ ꯃꯔꯛꯇ ꯆꯠꯂꯕꯗꯤ ꯄꯨꯊꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯏꯁꯣꯡꯅ ꯍꯧꯔꯤꯕ ꯀꯝꯕꯣꯡ ꯂꯥꯕ ꯑꯃꯗꯤ ꯈꯣꯏꯃꯣꯝꯅꯆꯤꯡꯕꯗꯣ ꯅꯦꯠꯈꯥꯏꯗꯨꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯁꯨꯝ ꯂꯝꯕꯤ ꯁꯦꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯖꯒꯥ ꯑꯗꯨꯋꯥꯏꯗ ꯀꯣꯏꯊꯤ ꯊꯤꯔꯕ ꯐꯥꯎꯕꯗ ꯀꯔꯤ ꯑꯃꯠꯇ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯕ ꯍꯧꯔꯛꯏ ꯃꯅꯝ ꯑꯗꯨ ꯐꯪꯕꯗ ꯁꯨꯔꯖꯅ ꯁ꯭ꯋꯥꯏꯁꯤꯗ ꯁꯥ ꯉꯥ ꯁꯤꯕ ꯃꯤ ꯌꯥꯎꯕ ꯖꯥꯠꯂꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯩꯅꯥꯕꯨ ꯀꯧꯔꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯐꯤꯔꯣꯜ ꯈꯔ ꯇꯥꯕ ꯎꯏ ꯃꯗꯨ ꯎꯕꯗ ꯁꯨꯔꯖꯅ ꯀꯩꯅꯣꯁꯤꯗ ꯐꯤꯔꯣꯜ ꯈꯔ ꯇꯥꯔꯤꯕꯁꯤꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯐꯅꯦꯛ ꯐꯨꯔꯤꯠ ꯑꯃꯗꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯃꯒ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯨꯕꯗ ꯁꯨꯔꯖ ꯀꯟꯅ ꯂꯥꯎꯔꯒ ꯀꯔꯤꯅꯣ ꯁꯤꯗꯤ ꯀꯅꯥ ꯂꯩꯕꯒꯦ ꯑꯌꯨꯛꯇ ꯀꯟꯕꯤꯌꯨ ꯕꯨꯠ ꯑꯣꯛꯅꯔꯦ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯆꯦꯟꯕꯗ ꯐꯨꯝ ꯑꯄꯦꯠꯄ ꯑꯃꯗ ꯚꯨꯔꯧꯅ ꯄꯨꯊꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯈ꯭ꯋꯥꯡ ꯌꯧꯅ ꯄꯨꯊꯔꯛꯄꯗꯨꯗ ꯃꯅꯥꯛ ꯑꯗꯥꯏꯗ ꯍꯧꯔꯤꯕ ꯈꯣꯏꯃꯣꯝꯁꯤꯡ ꯑꯃꯗꯤ ꯀꯝꯕꯣꯡꯁꯤꯡ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯇꯞꯅ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛ ꯆꯦꯜꯂꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯁꯤꯗ ꯇꯥꯔꯤꯕ ꯁꯔꯨ ꯁꯔꯥꯡꯁꯤ ꯂꯩꯅꯥꯒꯤ ꯁꯔꯨ ꯁꯔꯥꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇꯒ ꯌꯦꯡꯁꯤꯔꯅꯦ ꯍꯣꯏꯗ ꯌꯦꯡꯒꯗ ꯍꯩ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯔꯨ ꯁꯔꯥꯡꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯎꯅꯔꯤꯕ ꯂꯩꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕ ꯏꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯑꯗꯨꯗꯁꯨ ꯂꯣꯏꯅꯃꯛ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯁꯨꯔꯖꯅ ꯁꯤꯔꯤꯕ ꯑꯁꯦ ꯂꯩꯅꯥꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯂꯩꯅꯥꯅ ꯁꯨꯔꯖ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯨꯔꯖ ꯈꯪꯗꯨꯅ ꯆꯣꯡꯊꯣꯛꯄꯗ ꯑꯃꯨꯛꯀꯁꯨ ꯐꯨꯝ ꯑꯄꯦꯠꯄ ꯑꯃꯗ ꯄꯨꯊꯒꯦ ꯇꯧꯏ
ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯄ꯭ꯔꯞ ꯑꯃꯨꯛ ꯀꯥꯈꯠꯍꯧꯗꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯥꯝꯗꯨꯅ ꯀꯥꯈꯠꯍꯧꯕꯅ ꯄꯨꯞꯄꯃꯇꯤ ꯄꯨꯊꯍꯧꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯅ ꯀꯔꯤ ꯌꯦꯡꯂꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯁꯨꯔꯖ ꯂꯩꯅꯥꯕꯨ ꯎꯕꯗ ꯄꯥꯈꯠꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯊꯛ ꯅꯤꯛꯂꯤ, ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯁꯨꯔꯖꯅ ꯅꯪ ꯅꯍꯥꯟ ꯃꯈꯩ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯀꯔꯤꯅꯣ, ꯅꯪꯗꯤ ꯚꯨꯠꯅꯤ ꯍꯥꯏꯗꯨꯅ ꯁꯨꯔꯖ ꯃꯁꯥ ꯑꯗꯣ ꯅꯤꯛꯄ ꯃꯈꯩ ꯋꯥ ꯉꯥꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯅ ꯑꯩꯕꯨ ꯀꯅꯥꯅ ꯚꯨꯠꯅꯤ ꯍꯥꯏꯔꯤꯕꯅꯣ, ꯑꯩꯗꯤ ꯚꯨꯠ ꯅꯠꯇꯤꯌꯦ ꯍꯥꯏꯗꯨꯅ ꯁꯨꯔꯖꯇ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯅ ꯅꯍꯥꯛ ꯚꯨꯠꯅꯤ, ꯅꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯩ ꯌꯦꯡꯕ ꯄꯥꯝꯗꯦ, ꯅꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯁꯣꯏꯗꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯅ ꯑꯗꯨꯒꯤ ꯑꯃꯠꯇ ꯅꯠꯇꯦ, ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯎꯔꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯉꯥꯎꯒꯅꯤ, ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯑꯩꯉꯣꯟꯗ ꯉꯥꯎꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯥꯏ ꯑꯁꯦ ꯈꯨꯝꯖꯤꯟꯕꯅꯤ꯫ ꯅꯪꯅ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯒꯅ ꯑꯩ ꯍꯥꯏꯗꯣꯛꯀꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯂꯩꯅꯥꯒꯤ ꯃꯃꯥꯏꯗ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯣ ꯍꯥꯏꯗꯣꯛꯈꯤ꯫ ꯅꯤꯡꯊꯤꯖꯔꯕ ꯇꯪꯉꯧꯅꯔꯕ ꯄꯤꯛꯇꯛ ꯇꯧꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯨꯔꯖ ꯊꯃꯣꯏ ꯄꯦꯠꯊꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯨꯔꯖ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯂꯩꯅꯥꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯍꯟꯇꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯅ ꯀꯔꯤꯒꯤꯅꯣ, ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯨꯡꯁꯤꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯪꯅ ꯍꯟꯗꯣꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯅ ꯑꯩꯗꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯉꯥꯏ, ꯅꯪꯒ ꯑꯩꯒ ꯁꯨꯡꯅ ꯌꯥꯔꯣꯏ, ꯅꯪꯗꯤ ꯑꯍꯤꯡꯕꯅꯤ, ꯑꯩꯅ ꯑꯁꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯁꯨꯔꯖ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯂꯤ꯫ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕ ꯅꯪꯕु ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯤꯕ ꯑꯃꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯂꯤꯕꯅꯣ? ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏ, ꯅꯍꯥꯛ ꯑꯍꯤꯡꯕ ꯃꯤꯗ ꯑꯣꯟꯊꯣꯔꯛꯂꯣ ꯍꯥꯏꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯖꯅ ꯀꯞꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯅ ꯅꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯝꯂꯤꯕꯅꯣ? ꯅꯍꯥꯛꯅ ꯂꯣꯛꯂꯩ ꯄꯨꯜꯂꯩ ꯍꯦꯛꯄ ꯆꯠꯄꯗ ꯐꯨꯝꯗ ꯄꯨꯊꯗꯨꯅ ꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯅ ꯍꯣꯏ ꯆꯨꯝꯃꯤ, ꯑꯩ ꯄꯥꯠ ꯑꯁꯤꯗ ꯂꯣꯛꯂꯩ ꯄꯨꯜꯂꯩ ꯍꯦꯛꯄ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯉꯥ ꯐꯥꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯎꯕꯃꯛꯇꯗ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕ ꯁꯥꯗꯨꯅ ꯃꯈꯣꯏꯅ ꯂꯣꯛꯂꯩ ꯄꯨꯜꯂꯩ ꯌꯥꯝꯅ ꯍꯧꯕ ꯖꯒꯥꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯄꯣꯔꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯑꯩꯕꯨ ꯏꯁꯤꯡꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯂꯕꯒꯤ ꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯇꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡꯗꯣ ꯑꯩꯅ ꯃꯊꯪ ꯂꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯨꯔꯖꯅ ꯑꯣ, ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯠꯂꯤꯕꯁꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯃ ꯌꯥꯎꯔꯤꯕ ꯉꯁꯤ ꯈꯨꯟꯗ ꯄꯨꯔꯛꯈꯤꯕꯗꯨꯔꯥ? ꯋꯥꯐꯝ ꯑꯗꯨꯗ ꯂꯩꯅꯥꯅ ꯍꯣꯏ ꯃꯥꯅꯤ, ꯃꯈꯣꯏ ꯂꯦꯝꯍꯧꯔꯤꯕ 5 ꯑꯃꯁꯨ ꯉꯁꯤ ꯂꯣꯏꯅꯃꯛ ꯁꯤꯔꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯨꯔꯖꯅ ꯑꯗꯨꯗꯤ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥ ꯀꯔꯤꯃꯠꯇ ꯈꯨꯝꯈꯤꯗ꯭ꯔꯤ, ꯃꯔꯝꯗꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯃꯪꯂꯥꯛꯅꯗꯨꯅ ꯑꯃꯗꯤ ꯃꯃꯤꯠꯇ ꯆꯨꯔꯤ ꯄꯥꯔꯤ ꯎꯍꯟꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯟꯍꯟꯕ ꯑꯃꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯀꯤꯖꯔꯛꯄꯗꯒꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯈꯤꯕꯅ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯍꯥꯠꯄꯗ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯕꯅꯤ꯫ ꯁꯣꯝꯗ ꯁꯨꯔꯖꯅ ꯂꯩꯅꯥꯕꯨ ꯎꯅꯕ ꯆꯠꯂꯤꯉꯩ ꯈꯨꯜ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯄꯨꯔꯛꯇꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯔꯖꯇꯤ ꯁꯣꯝꯗ ꯂꯩꯅꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕꯅ ꯈꯨꯜ ꯃꯥꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯦ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯁꯣꯝꯗ ꯂꯩꯅꯥꯒ ꯁꯨꯔꯖꯀ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯁꯤꯗꯒꯤꯗꯤ ꯁꯨꯔꯖꯅ ꯑꯗꯨꯗꯤ ꯐꯔꯦ, ꯅꯍꯥꯛ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯕꯅꯣ? ꯅꯪꯅ ꯑꯩꯒꯤ ꯍꯤ ꯈꯥꯝꯗꯨꯅ ꯑꯩꯒꯤ ꯍꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯋꯥꯐꯝ ꯑꯗꯨꯗ ꯂꯩꯅꯥꯅ ꯅꯍꯥꯛꯀꯤ ꯅꯇꯦꯡꯅ ꯑꯩꯅ ꯃꯈꯣꯏꯗ ꯂꯃꯟ ꯈꯨꯝꯕ ꯐꯪꯖꯕꯅꯤ, ꯑꯗꯨꯒ ꯅꯉꯣꯟꯗ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯇꯪ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯦ ꯑꯃꯨꯛꯇꯪ ꯄꯣꯠꯂꯣꯏꯕꯤꯌꯨ꯫ ꯃꯁꯤ ꯄꯣꯠꯂꯣꯏꯗ꯭ꯔꯕꯗꯤ, ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯑꯩ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯄ ꯌꯥꯗꯗꯨꯅ ꯂꯩꯔꯤ, ꯃꯐꯝ ꯑꯁꯤꯗ ꯄꯟꯗꯨꯅ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯁꯨꯔꯖꯇ ꯍꯥꯏꯖꯔꯛꯏ꯫ ꯋꯥꯐꯝ ꯑꯗꯨꯗ ꯁꯨꯔꯖꯁꯨ ꯌꯥꯔꯗꯨꯅ ꯑꯗꯨꯗꯤ ꯐꯔꯦ, ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ, ꯑꯗꯨꯒ ꯑꯍꯜ ꯂꯃꯟ ꯇꯥꯛꯇꯨꯅ ꯅꯪꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤꯕꯨ ꯄꯣꯠꯂꯣꯏꯍꯜꯂꯒꯦ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯗꯨꯅ ꯁꯨꯔꯖ ꯂꯥꯡꯒ ꯑꯃꯠꯇ ꯀꯥꯏꯗꯕꯤꯗ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯩ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯂꯥꯛꯄꯗꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯃꯨꯛꯇꯣꯏꯕ ꯀꯞꯅ ꯂꯥꯎꯅꯕ ꯑꯃꯗꯤ ꯃꯤ ꯄꯣꯠꯂꯣꯏꯕꯒꯤ ꯄꯨꯡꯖꯥꯡꯒꯤ ꯃꯈꯣꯟꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯁꯨꯔꯖ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯑꯍꯜ ꯑꯃꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯣꯔꯛꯂꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯁꯨꯔꯖ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯍꯥꯠꯂꯤꯕꯅꯣ? ꯃꯈꯣꯏꯅ ꯑꯩꯒ ꯂꯣꯏꯅꯅ ꯄꯥꯠꯇ ꯏꯟ ꯆꯤꯡꯗꯨꯅ ꯂꯥꯡ ꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯥꯠꯄ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯍꯜ ꯑꯗꯨꯗ ꯁꯨꯔꯖꯅ ꯑꯗꯨꯕꯨ ꯈꯨꯔꯥ, ꯄꯥꯠꯇ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯁꯔꯨ ꯄꯣꯔꯥꯡ ꯂꯩꯍꯧꯔꯦ, ꯃꯗꯨ ꯄꯣꯠꯂꯣꯏꯗ꯭ꯔꯕꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯔꯣꯏ, ꯇꯝꯅꯕꯗꯁꯨ ꯂꯣꯏꯔꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯀꯅꯥꯒꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯒ ꯊꯦꯡꯅꯕ ꯃꯤꯁꯤꯡꯗ ꯃꯊꯪ ꯄꯥꯎ ꯄꯤꯗꯨꯅ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯍꯤ ꯍꯣꯟꯗꯨꯅ
mayam punamak laklei aduga ngasidagi sahi ama khare helakpa matamdagi mangkhre haiduna leinakhraba imung manungda pau piduna nakoigi nachanupido manbra yengu mana chekhi chakhiba firon singado manabra yengu aduna pata asiba haksang amagi saru thingnare haiduna pau pibudagi lainagi imung manungsu laklei asonna mayam hauduna lakpadadi awobe maki lainagi saru polang oduna leiramlei adumna asiba haksang amagi saru polang oina targa leirambaduda lainagi mama hoi yamna kapsakhi asomna tawduna haujikti makhoi sing adugi marakta lainagi su mathong mangam pangthoktuna magi haunobi matungina poloikhri Suras wakhal jama nungai jaramdi lainagi phajaba masak aduta ngaukhiduna mahakpu miyoi singna mikabadagi yamna kalaktuna kalak chakchada mahakpu manghan bikhibani haiba wafam asida mag pathamoido proprok chakchari adubu laina masa magna laman khumkhiba adugi sumahna penjari numit adugi numidangni laina sikhibatu tamhag nungai traduna haibadi laina se asiba thawai ni haiba khanglakpaduda mahaki asapuna makaibatuda chaka amata thongdaba makhai mahak atuma khiptuna leiri asomna tawduna mahak numidang aduta longni hiptuna leiri ngai tanja aduta magi yumgi maninglomda kanagumba amana kaurakhi suras kauribado lainani haiba khangbadagi maninglomda thokchira haiduna tawi adubu kanagumba miyoi amagi asiba thawaina laklaga mangonda kaurakpasi yamna kiba thabakni na mahak pak hek thokpudi ngamlamdi masidagi di surasna o kanaro mamang thongda lao haiduna khumki matam aduda mamang thongdagi amuk suraspu kaurakhi kudak aduda kaurakpaduda suras pungang ngai haujikta maning thongda kauramba aduna mamang thongda kayada thuna laklibano haiduna khanjari asumna ngaiha khallabagi tungda mapanda parap thoraklei mahangna mapanda tholakpadati sumang maton aduta phingok setpa nupi ama leptuna leibadu uri madu urubada suras sangchinduna laina kaidore nangna mu aigi nakta laklibasina kari togdu walibagi asomna hanglakpaduda lainana mahakpu hanna thagat pirami aduga mahaki lairibak jangomdraba thawai adubusu mahana mateng pangbiduna yauhanbibagi damakta hanna thagatlami matam aduda surasna adubu laina nahakna hatpu hatke hairabati nangi nanakmakada aikoina pa tadingi matam aduda hatpa yai aduga karigidamakta makoina athapa mafam amata langpai chakrakana nahakna halibano adumna hanglakpaduda lainana matam aduda aina makoipu hatpa ngamdi maramdi matam adudati makoigi masada amaiba singna thawai mirel changdanaba kaya ama sikhri makoibu haranabagi aina kya khanna honakhi hi laksinduna mamai namsinduna kya khanna honakhi adumna tawudagi makoi pat aduta nga phaba ngamdabadagi langphayuna chakhibani aduga mayamdana pat ase nga leitre maramaduna ikoi langphai chatuna oina sen talagani haiduna mayamda utchai khibani tasingba makiri aina makoibu matam leiba khibikta hatnabata honakibani maramaduna makoi kirekladuna pat ado thadoktuna atopada makoina thabak chanakhibani ngahano waida nahakna aigi thinakhibagi wari tambada makoi sing aduna kariyam kathaina duna nokhiba mado nangna hena luna khanjin danabani makoina su nangna nongmataga nongmati khanglakpa yai haiduna nangbu su haranaba maiba maibi taraduna kayar hana tawki maramaduna nahaki hido lakshannaba hi phabna chingba kaya ama tawki adubu aina nangi nathwaidi aduma kanbiduna laklibani asomna nupi lainana hairakpa aduta suras ma khojikta khangakle ngahanwaida mahaki hi phakhiba amati nupi abana yamna kana kappagi makholama hek takibadu mahaki matungda lainana koin inaduna mongonda jelakpa timulai musingado ngakthokibani haiba mahak khojikta bhab tarakle asomna suraspu lainana nakoinana kanbiramba asida hanna mahakpusu thagatpiri surasnasu mahaki mathwai kanbibaki lainabu thagali aduga lainanasu mahaki lairamlen tinba ngamdraba thawai adubu lairamlen tinba ngamhanbibigadamakta suraspu hanna thagatlamli masidagiti lainado mafam adutagi chatlaki haiduna mahak ado mafam adutagi chatkhri asomna thongal lomda asum chatkibado suras jinguna lehawi matam adu surasna thamoi nungda nangmu phajaba nangmu ingtapa nupi amatang phangjarabati punsi se kayada nungaijagataba haiduna mapi irachenduna lehauri asomna tawduna haujikti lainagi thawai milel adusu konthongwa ma lankhibadagidi adumak ukhidri surasu lainana ukhidaba aduta imunglomda mathwai tungaitana sanglakhi atuka thongado lonsinkhi asomna tawduna matam madu haukhri mathangi ayukni
ayuk angan baduta Suraj nongmani ni humni sak inthi nuwaina charaktaba aduta sak lamaduna ayuk nganta aduda sak thungutnaba tawri matam aduta magi chakhum aduta thum leramdabadagi mahak thum leinabagidamakta dukanda lakhi adubu ayuk nganta oibanina dukan do thong hangmatamak ngairami asomna thong hangmatamak ngairamba aduta ngaihak ngairi masidagi dukandar aduna ai Suraj kailege haibadone ala 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 kulang khani bo ngasidi pochit chachit phadong mali pot level lakamina sumaina ka ngairamlaga thong hangwasi masi pochi chabat chabat hektamak set pajani hai ala ala asomna hainaraduna Surajna dukan adudagi thum packet ama lawi asomna lawraga tholakpada mahana ukiba lainagi saktam maduga hairap manaba nupi ama mahake mamangda gari ama tongra chatkibado Surajna haifet uhawi madu ubada Suraj naktuna nupi aduta jengduna leikhi masidagi nupi ado khara thoramlaga gari adu khamle aduga gari dagi kumtharaklaga Suraj ki manakta sangshillai Suraj gari rumara torokliba haiduna yamna fakhali masidagi ti nupi aduna gari romta hangjageba adumna hairakpaduda Suraj ipang pangna gyanmen tadana ha kana hangbano haiduna khummi matamadada nupi aduna mahana thirakpa mi amagi maming matha punam haiduna mi adugi bayum karai tano haiduna hangi matam aduda Surajna ai taklage haiduna mahana nupi adun thekliba yum ado takhi nupi ado thekliba yum adudi Suraj ka hek chumthangana leiriba makoi ki makhura hoigi yumdani asama tawduna nupi aduda lepham takrabagi tungda nupi ado gari tawduna adumak thaukhri Surajsu nokphet mayum lomda mu halakhi asamna tawduna matam khara haukhri haujikti Suraj ka lamit thinakhiba nupi aduga Suraj ka tapna nungsinaba haurakhi nupi adusu Suraj ka yumthangana leiriba yum aduta matam kharigi oina laiba lakhibani maramaduna makoi ani nungsinau haiduna nongdambana tamlamlabagum makoi ani tamna nungsindarakhi asumna tawduna haujikti nupi aduga Suraj ka tapna nungsindarakuna thamoi pinaduna yumban marida khongdaminakhi asumna tawduna Suraj mahaki punsida thokhanningraba kiningai oiraba thodok ama thokhrabagi tungda mahaku kihanbiramba amadi mangonda pateng niramba thawai amaga hairap manaba nupi amaga luhongduna nungaina ingna sikna pankhi wari asi matang asida loisanjari wari asi pathokjaba matamda soikhi lankhiba aran ohi yawrabasu tabiriba punamakna sel sauna ngakbigani mayambu aroibada amuka hana khurumjari